ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯩꯁꯦ ꯅꯪꯒꯤ ꯃꯤꯅꯥꯏꯅꯤ ꯌꯥꯝꯕꯨꯡ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯏꯆꯟꯕꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯗꯅꯤ꯫ ꯌꯥꯛꯇ꯭ꯔꯤꯛ ꯌꯥꯛꯄ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯤ꯫ ꯃꯨꯇꯛ ꯇꯧꯕ ꯈꯨꯗꯥꯡ ꯀꯛꯄ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯤ꯫ ꯆꯦꯡꯇꯛ ꯇꯧꯕꯤ ꯃꯈ꯭ꯋꯥꯡ ꯑꯗꯨꯗ ꯐꯤ ꯈꯔ ꯆꯞꯄꯤ꯫ ꯑꯗꯨꯒ ꯈꯨꯗꯦꯡ ꯃꯆꯥ ꯑꯃꯁꯨ ꯃꯈꯨꯠ ꯅꯥꯝꯃ ꯑꯗꯨꯅ ꯄꯥꯏ꯫ ꯃꯆꯤꯟ ꯃꯆꯥ ꯑꯗꯨꯗ ꯏꯁꯧꯁꯨ ꯂꯥꯡꯂꯤ ꯃꯥꯜꯂꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯍꯦꯛ ꯁꯣꯜꯂꯤ꯫ ꯃꯥꯏꯊꯣꯡ ꯑꯗꯨꯗꯤ ꯁꯨꯛꯇꯣꯛꯂꯦ ꯁꯦꯠꯂꯤꯕ ꯑꯅꯥꯟꯕ ꯐꯤꯖꯣꯜ ꯑꯗꯨꯒ꯫ ꯐꯤꯔꯣꯜ ꯁꯨꯕ ꯂꯥꯛꯂꯤꯕꯗꯤ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯂꯥꯛꯂꯤꯕ ꯑꯗꯨꯒ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯊꯥꯗꯣꯏꯒꯤ ꯃꯇꯧꯗꯣ꯫ ꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯄꯨꯈ꯭ꯔꯤ ꯌꯧꯔꯛꯂꯕꯗ ꯈꯨꯗꯦꯡ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯊꯥꯗꯔꯒ ꯏꯁꯧ ꯊꯥꯗꯔꯛꯏ꯫ ꯅꯠꯇꯦ, ꯉꯁꯤꯁꯦ ꯀꯅꯥꯝꯇ ꯐꯤ ꯁꯨꯕ ꯂꯥꯛꯑꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯃꯌꯨꯝ ꯃꯌꯨꯝꯗ ꯇꯨꯝꯃ ꯇꯨꯝꯃꯒ ꯆꯥꯔ ꯆꯥꯔꯒ ꯂꯩꯔꯥ ꯍꯥꯏꯕ? ꯉꯁꯤꯗꯤ ꯑꯩ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯒꯠꯂꯤꯗ꯫ ꯑꯃ ꯁꯥꯎꯕ ꯐꯒꯦ ꯇꯧꯕꯅꯤ, ꯑꯃ ꯑꯃꯨꯛ ꯍꯦꯛꯇ ꯊꯣꯔꯛꯀꯅꯤ꯫ ꯉꯁꯤꯅꯦ ꯄꯨꯈ꯭ꯔꯤꯁꯤꯗ ꯍꯦꯛ ꯆꯣꯡꯊꯔꯒ ꯁꯤꯅꯤꯀꯣ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯗꯣꯝꯆꯥ ꯄꯥꯛꯄꯤꯅ, ꯑꯦ ꯊꯥꯗꯣꯏ ꯅꯠꯇ꯭ꯔꯣ? ꯅꯪꯗꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯁꯤꯗ ꯏꯁꯨꯛ ꯁꯨꯛꯇꯣꯛꯂꯗꯅ ꯐꯤꯔꯣꯜ ꯅꯥꯟꯅ ꯁꯦꯠꯂꯒ ꯀꯩꯗꯧꯔꯝꯃꯤꯕꯅꯣ? ꯊꯥꯗꯣꯏ ꯁꯧꯔꯥꯡꯅꯅ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯦꯠꯂꯒ, ꯀꯩꯅꯣ ꯏꯟꯗꯣꯝꯆꯥꯕꯨ ꯅꯃꯤꯠ ꯇꯥꯡꯉꯕꯣ? ꯑꯩꯒꯤꯁꯦ ꯐꯤꯔꯣꯜ ꯁꯨꯕ ꯂꯥꯛꯏꯅꯤ, ꯎꯕꯤꯗ꯭ꯔꯕꯣ? ꯃꯗꯣꯝꯆꯥꯅ ꯉꯛꯅ, ꯍꯩꯃꯥ ꯁꯤꯗꯤ ꯃꯩꯊꯛꯇ ꯉꯧꯔꯒ ꯂꯥꯛꯂꯤꯅ꯫ ꯍꯣꯏꯅꯦꯍꯦ, ꯃꯔꯝ ꯂꯩꯗꯅ ꯂꯥꯛꯄꯕꯨꯗꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯗ ꯐꯤꯔꯣꯜ ꯁꯨꯕ ꯂꯥꯛꯄꯕꯨ ꯑꯗꯨꯛ ꯅꯥꯟꯅ ꯀꯦꯊꯔꯒ ꯆꯠꯅꯕ꯭ꯔꯥ? ꯑꯗꯨꯒꯤ ꯍꯪꯕꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏ ꯂꯩꯃꯥꯏ ꯑꯗꯨꯗ ꯐꯝꯊꯔꯒ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯒ, ꯏꯅꯦꯒꯤ ꯋꯥꯍꯩꯁꯦ ꯑꯩ ꯊꯃꯣꯏꯁꯦ ꯌꯥꯝ ꯀꯥꯏꯔꯤ꯫ ꯁꯤꯗꯅꯦ ꯑꯩꯅ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯅꯤꯡꯉꯛꯏꯁꯦ꯫ ꯃꯗꯣꯝꯆꯥꯗꯨ ꯊꯥꯗꯣꯏꯒꯤ ꯃꯇꯧ ꯑꯗꯨꯅ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯇꯞ ꯇꯥꯕ ꯃꯈꯩ ꯀꯦꯁꯜꯂꯒ ꯀꯞꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯈꯥꯡꯖꯤꯜꯂꯒ, ꯑꯗꯨꯕꯨ ꯃꯔꯝꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯥꯏꯌꯨꯅꯦ, ꯇꯥꯁꯤꯅꯦ ꯊꯥꯗꯣꯏ꯫ ꯊꯥꯗꯣꯏ ꯃꯃꯥꯏ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ, ꯑꯩꯁꯦ ꯉꯁꯤꯁꯦ ꯅꯨꯡꯁꯤꯊꯣꯏ ꯍꯣꯏꯒ ꯌꯨꯝ ꯄꯥꯟꯈ꯭ꯔꯕꯤ ꯏꯇꯥ ꯊꯥꯖꯈꯣꯏꯗ ꯆꯠꯂꯨꯁꯦ ꯍꯥꯏꯗꯨꯅ ꯌꯥꯅꯔꯒ ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯩꯈꯣꯏ ꯊꯝꯆꯧꯅ ꯆꯠꯀꯦ ꯌꯥꯗ꯭ꯔꯤꯕ꯫ ꯅꯝꯗꯅ ꯑꯩꯕꯨ ꯐꯥꯔꯒ ꯐꯤ ꯁꯨꯔꯖꯣ ꯍꯥꯏꯗꯅ ꯑꯩꯕꯨ ꯃꯥꯒꯤ ꯅꯝꯊꯤꯕ ꯊꯥ ꯀꯌꯥ ꯁꯨꯗꯕ ꯐꯤꯔꯣꯜ ꯃꯌꯥꯝꯁꯦ ꯁꯨ ꯍꯥꯏꯗꯅ ꯄꯤꯔꯝꯃꯒ ꯃꯥꯅꯅꯦ ꯃꯌꯥꯒꯗꯣ ꯏꯍꯤ ꯍꯤꯒꯠꯈꯩ ꯅꯨꯡꯁꯤꯊꯣꯏ ꯃꯈꯣꯏ ꯑꯅꯤ ꯑꯣꯏꯅ ꯆꯠꯃꯤꯟꯅꯈ꯭ꯔꯤꯅꯤꯅꯦ꯫ ꯅꯨꯡꯁꯤꯊꯣꯏꯁꯨ ꯑꯩ ꯌꯥꯝ ꯋꯥꯔꯧꯏ꯫ ꯃꯃꯥꯟꯅꯕꯤ ꯑꯃ ꯑꯣꯏꯔꯒ ꯏꯔꯥꯡ ꯌꯥꯝ ꯀꯜꯂꯦ꯫ ꯃꯋꯥ ꯑꯣꯏꯗꯣꯏꯗꯨꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯋꯦ꯫ ꯂꯝꯁꯥꯡꯅꯦ ꯑꯩꯕꯨ ꯋꯥꯅꯤ ꯀꯥꯏꯅ ꯃꯥ ꯑꯩꯈꯣꯏ ꯌꯨꯝꯗꯅꯦ ꯃꯧ ꯑꯣꯏꯅ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯣꯕ, ꯑꯩꯅ ꯑꯣꯛꯈꯥꯏꯒꯦ ꯈꯪꯅꯤꯕ ꯃꯥ꯫ ꯃꯈꯨꯠ ꯃꯁꯥꯒ ꯌꯥꯎꯈꯩ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯗꯣꯝꯆꯥ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯈꯔ ꯅꯣꯛꯊꯣꯔꯛꯏ꯫ ꯊꯥꯗꯣꯏ ꯃꯃꯤꯠ ꯑꯗꯨ ꯐꯩꯅ ꯃꯗꯣꯝꯆꯥꯗ ꯌꯦꯡꯂꯛꯂꯒ, ꯅꯣꯛꯏꯔꯣ ꯏꯟꯗꯣꯝꯆꯥ ꯅꯪꯒꯤꯗꯣ? ꯃꯗꯣꯝꯆꯥꯗꯨ ꯃꯆꯤꯟ ꯈꯨꯝꯂꯒ ꯅꯣꯛꯇꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯑꯗꯨ ꯍꯥꯏꯔꯒ, ꯑꯦ ꯅꯣꯛꯇꯦ ꯅꯣꯛꯇꯦ, ꯈꯅꯥꯎ ꯅꯨꯡꯉꯥꯏꯇꯗꯨꯅ ꯁꯦꯝꯕꯅꯦ꯫ ꯊꯥꯗꯣꯏ ꯑꯃꯨꯛ ꯀꯞꯂꯒ ꯃꯗꯣꯝꯆꯥꯕꯨ ꯀꯣꯟꯁꯤꯜꯂꯛꯂꯒ, ꯅꯠꯇꯦ ꯏꯟꯗꯣꯝꯆꯥ, ꯁꯤꯗꯕꯨ ꯑꯩꯅ ꯊꯃꯣꯏꯁꯦ ꯀꯃꯥꯏꯅ ꯀꯥꯏꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯕ? ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯁꯤꯅꯤ꯫ ꯃꯗꯣꯝꯆꯥ ꯑꯗꯨꯅ ꯊꯥꯗꯣꯏꯕꯨ ꯅꯨꯡꯁꯤꯅ ꯃꯅꯒꯟ ꯑꯗꯨꯗ ꯅꯥꯟꯊꯕꯤꯔꯒ, ꯃꯕꯨꯡ ꯑꯃꯅ ꯃꯆꯜꯕꯨ ꯋꯥꯍꯟꯅꯤꯡꯗꯗꯨꯅ ꯁꯨꯝ ꯇꯧꯔꯤꯕꯅꯤ꯫ ꯁꯦ ꯀꯔꯤꯃꯇ ꯈꯜꯂꯨꯔꯅꯨ, ꯅꯨꯡꯉꯥꯏꯅ ꯐꯤꯗꯨꯝ ꯁꯨꯗꯣꯛꯑꯣꯀꯣ꯫ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯃꯔꯥꯏꯅ ꯂꯩꯖꯔꯛꯆꯅꯤ꯫ ꯃꯕꯨꯡꯅꯕꯨ ꯃꯆꯜ ꯅꯨꯡꯁꯤꯗꯕ ꯍꯧꯅꯕ꯭ꯔꯣ? ꯅꯨꯡꯁꯤꯕꯒꯤꯔꯣ ꯐꯤꯔꯣꯜ ꯑꯁꯨꯛ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯌꯥꯝꯁꯦ ꯋꯥꯟꯊꯗꯦꯗ ꯈꯥꯛꯑꯦ ꯁꯨꯑꯣꯅ ꯄꯤꯔꯝꯃꯤꯁꯦ꯫ ꯊꯥꯗꯣꯏ ꯅꯪꯁꯤꯗꯤ ꯑꯉꯥꯡꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯌꯥꯔꯦ ꯆꯣ, ꯏꯟꯗꯣꯝꯆꯥꯁꯨ ꯀꯀꯥꯅ ꯉꯥꯏꯔꯒ ꯂꯩꯔꯝꯃꯅꯤ꯫ ꯅꯨꯡꯁꯤꯕꯤ ꯍꯥꯏꯗꯨꯅ ꯀꯧꯅꯕꯗ ꯑꯋꯥꯕ ꯑꯣꯏꯔꯝꯃꯅꯤ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯍꯩꯃꯥ ꯅꯪꯁꯤꯗꯤꯕꯀꯣ꯫ ꯍꯣꯅꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯗꯣ ꯂꯥꯛꯑꯣ, ꯅꯣꯕꯥꯞ ꯃꯦꯠꯂꯒ ꯆꯥꯁꯤꯀꯣ꯫ ꯅꯇꯥ ꯈꯔꯒ ꯍꯧꯅꯔꯒ ꯂꯥꯛꯑꯣ꯫ ꯊꯥꯗꯣꯏ ꯄꯩꯊꯣꯛꯂꯒ, ꯅꯣꯕꯥꯞꯇ ꯍꯥꯏꯂꯦ ꯅꯣꯡꯃꯇ ꯑꯍꯥꯕꯤ ꯅꯠꯇ꯭ꯔꯒ ꯁꯤꯡꯖꯨ ꯕꯣꯔꯥ ꯑꯗꯨ ꯑꯗꯥ ꯆꯥꯁꯤꯗꯤ ꯍꯥꯏꯔꯛꯇꯦꯅꯦ, ꯂꯤꯛꯃꯟꯈ꯭ꯔꯦ꯫ ꯃꯗꯣꯝꯆꯥꯗꯣ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯒ, ꯍꯩꯃꯥ ꯊꯥꯗꯣꯏ ꯅꯪꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯅꯪꯒꯤ ꯏꯁꯧꯁꯦ ꯂꯣꯏꯗꯦꯗꯀꯣ꯫ ꯐꯔꯦ ꯐꯔꯦ, ꯍꯣꯔꯦꯟ ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯍꯦꯛ ꯍꯥꯏꯔꯣ, ꯑꯗꯨꯒ ꯆꯥꯔꯁꯤ꯫ ꯂꯥꯛꯎꯀꯣ, ꯑꯩ ꯆꯠꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯊꯥꯗꯣꯏꯁꯨ꯫ ꯈꯨꯗꯦꯡ ꯑꯗꯨꯗ ꯁꯔꯞ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯃ ꯂꯥꯈꯠꯂꯨꯔꯒ ꯐꯤ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯁꯨꯕ ꯍꯧꯏ꯫ ꯊꯥꯗꯣꯏꯅ, ꯁꯤꯕꯨ ꯄꯥꯈꯪꯅꯤ, ꯅꯨꯄꯤ ꯑꯃꯁꯨ ꯀꯣꯏꯔꯤꯕ, ꯑꯗꯨꯒ ꯑꯁꯨꯛ ꯌꯥꯝꯅ ꯃꯣꯠꯄ, ꯀꯩ ꯃꯅꯝꯅꯣꯕ ꯁꯤꯕꯨ? ꯑꯣꯒꯦꯕꯨ ꯇꯧꯋꯦ ꯋꯥꯅꯦ, ꯅꯝꯊꯤꯕꯅ꯫
ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯨꯕ ꯂꯣꯏꯔꯕ ꯐꯤꯁꯤꯡ ꯑꯗꯨ ꯄꯣꯂꯥꯡꯈꯣꯛ ꯄꯔꯦꯡ ꯁꯥꯅ ꯊꯝꯂꯤꯕ ꯑꯗꯨꯗ ꯃꯊꯪ ꯃꯊꯪ ꯌꯥꯟꯊꯣꯛꯏ꯫ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯈꯪꯂꯕꯗ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯇꯣꯛꯂꯒ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯐꯠ ꯀꯟꯊꯣꯛꯂꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯍꯜꯂꯛꯄꯗ ꯑꯍꯥꯎꯕ ꯏꯟꯁꯥꯡꯒ ꯊꯣꯡꯗ꯭ꯔꯗꯤꯅꯦ ꯃꯤ ꯊꯤꯛ ꯇꯧꯒꯦ ꯈꯪꯉꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯃꯉꯣꯟꯗ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯂꯩꯕ ꯃꯕꯨꯡ ꯊꯣꯛꯄ ꯍꯦꯝꯕꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯈꯪꯂꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ ꯏꯃꯥ ꯑꯁ ꯀꯩꯅꯣꯍꯦ ꯗꯥ ꯍꯦꯝꯕ ꯉꯥꯎꯔꯕ꯭ꯔꯣ ꯈꯪꯉꯤꯅꯦ꯫ ꯍꯦꯝꯕ ꯃꯃꯣꯟ ꯅꯣꯛꯂꯒ ꯅꯪꯅ ꯏꯁꯧ ꯂꯥꯡꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯨꯗ ꯇꯥꯟ ꯀꯥꯏꯍꯟꯅꯤꯡꯗꯗꯨꯅ ꯂꯣꯟꯅ ꯆꯪꯁꯤꯜꯂꯒ ꯏꯁꯧꯗꯨ ꯇꯥꯔꯝꯕꯅꯤ꯫ ꯀꯩ ꯀꯥꯏꯔꯒꯦ ꯁꯤꯕꯣ? ꯊꯥꯗꯣꯏ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯈꯨꯗꯦꯡ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯆꯠꯄ ꯍꯧꯏ꯫ ꯍꯦꯝꯕꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯃꯈꯨꯠ ꯇꯨꯡꯕꯨꯟꯅꯗꯨꯅ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯅꯣꯡꯃꯇꯗꯤ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯁꯤ ꯀꯩꯗꯧꯔꯒꯦ ꯏꯁꯧ ꯃꯥ ꯅꯪꯕꯣ? ꯊꯥꯗꯣꯏ ꯃꯃꯤꯠ ꯑꯗꯨ ꯐꯩꯔꯞ ꯍꯦꯝꯕꯗ ꯌꯦꯡꯂꯒ ꯗꯥ ꯍꯦꯝꯕ ꯑꯩꯅ ꯅꯉꯣꯟꯗ ꯀꯩ ꯍꯥꯏ? ꯏꯆꯜꯒꯨꯝꯅ ꯈꯜꯂꯣ ꯍꯥꯏ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯆꯜ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯉꯥꯡꯉꯣ꯫ ꯃꯤꯅ ꯇꯥꯔꯒ ꯏꯆꯝ ꯆꯝꯅ ꯂꯥꯏꯔꯅ ꯍꯤꯡꯖꯕ ꯑꯩꯈꯣꯏꯗ ꯏꯅꯥ ꯈꯨꯟꯕ ꯃꯆꯥ ꯑꯁꯤꯕꯨ ꯐꯥꯕꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯕꯗꯅꯥꯝꯗꯣ ꯇꯥꯍꯟꯒꯅꯨ꯫ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯂꯨꯍꯣꯡꯗꯣꯏꯁꯤ ꯋꯥꯊꯤ ꯉꯥꯡꯕ ꯄꯥꯝꯖꯕ ꯃꯈꯣꯏꯒꯔꯥ ꯅꯠꯇ꯭ꯔꯒ ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯕ ꯄꯥꯝꯖꯕ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯒꯔꯕ? ꯂꯧꯒꯗꯧꯕ ꯑꯩꯅ ꯂꯧꯔꯒ ꯂꯣꯏꯔꯦ ꯅꯪꯕꯨ ꯂꯨꯅ ꯇꯧꯕꯤꯅꯤ ꯍꯥꯏꯔꯦꯗꯅ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯋꯥꯅꯤꯗꯅ꯫ ꯋꯥꯍꯩꯒ ꯊꯕꯛꯀ ꯑꯣꯏꯅ ꯄꯥꯡꯊꯣꯔꯛꯄꯗ ꯍꯦꯛꯇ ꯈꯦꯠꯅꯔꯛꯄꯅꯤ꯫ ꯑꯩꯗꯤ ꯗꯥ ꯍꯦꯝꯕꯕꯨ ꯏꯕꯨꯡꯒ ꯇꯤꯟꯅꯕ ꯏꯕꯨꯡꯅꯤ ꯑꯅꯤꯁꯨꯕ ꯏꯕꯨꯡꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯕꯨ ꯅꯨꯡꯁꯤꯕꯗꯣ ꯊꯥꯗꯣꯛꯑꯣ꯫ ꯅꯣꯏꯒ ꯑꯩꯈꯣꯏꯒ ꯊꯥꯛ ꯌꯥꯝ ꯈꯦꯠꯅꯩ꯫ ꯑꯗꯨꯒ ꯅꯈꯣꯏ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯏꯅꯥ ꯀꯩꯔꯥ ꯈꯨꯜꯂꯦ ꯍꯥꯏꯗꯨꯅ ꯂꯥꯏꯔꯕꯕꯨ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯃꯑꯣꯡꯗꯨꯃꯗꯤ ꯇꯁꯦꯡꯅ ꯑꯩꯗꯤ ꯑꯣꯔꯦꯍꯦ꯫ ꯍꯦꯝꯕ ꯊꯥꯗꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯒ ꯊꯥꯗꯣꯏꯕꯨ ꯌꯦꯡꯗꯨꯅ ꯃꯥꯅ ꯇꯨꯡ ꯍꯟꯍꯟꯗꯨꯅ ꯆꯠꯂꯒ ꯅꯠꯇꯦ ꯅꯨꯄꯤ ꯅꯈꯣꯏꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯅꯕꯨꯛ ꯐꯠꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯕ? ꯅꯨꯄꯤꯗꯨꯅ ꯄꯥꯝꯂꯒꯗꯤ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯊꯥꯗꯣꯛꯄꯤꯅꯨ ꯇꯝꯃꯣ ꯍꯥꯏꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯄꯥꯝꯗ꯭ꯔꯒꯅ ꯏꯕꯨꯡꯒꯨꯝꯅ ꯈꯜꯂꯤ ꯑꯗꯨ ꯑꯗꯥꯅ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ꯫ ꯅꯪꯕꯨ ꯐꯥꯔꯒ ꯂꯧ ꯍꯥꯏꯕ꯭ꯔꯕ? ꯏꯁ ꯂꯧꯕꯤꯔꯣꯍꯦ ꯑꯩꯕꯨ ꯅꯝꯗꯅ ꯐꯥꯔꯒ ꯂꯧꯔꯒ ꯅꯄꯨꯟꯁꯤꯗꯣ ꯅꯨꯡꯁꯤꯕ ꯌꯥꯎꯗꯅ ꯅꯌꯥ ꯀꯥꯔꯒ ꯁꯤꯒꯦꯗꯅꯤ꯫ ꯊꯥꯗꯣꯏ ꯑꯣ ꯊꯥꯗꯣꯏ ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯋꯥ ꯉꯥꯡꯕꯁꯨ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗꯀꯣ꯫ ꯑꯗꯨ ꯅꯪꯅꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯕꯗꯤꯅꯦ ꯑꯩꯒꯤꯗꯤ ꯏꯌꯥꯗ ꯌꯥꯔꯦ꯫ ꯌꯥ ꯀꯥꯔꯒ ꯀꯪꯂꯒ ꯁꯤꯒꯦꯔꯥ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯑꯃꯕꯨ ꯍꯦꯛ ꯐꯪꯂꯕꯗꯤꯅꯦ ꯅꯪꯅ ꯑꯩꯕꯨ ꯐꯅ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯗꯗꯥ ꯍꯥꯏꯗꯅ ꯏꯇꯨꯡ ꯏꯜꯂꯛꯑꯗꯕꯗꯨꯕꯨ ꯅꯠꯇ꯭ꯔꯅꯦ ꯑꯕꯨꯡꯉꯣꯒꯤ ꯃꯃꯥ? ꯊꯥꯗꯣꯏ ꯍꯩꯅꯗꯦ ꯍꯥꯏꯕꯒꯨꯝꯅ ꯃꯈꯨꯠ ꯑꯗꯨ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯜꯂꯒ ꯁꯨꯒꯠꯇꯨꯅ ꯗꯥ ꯍꯦꯝꯕ ꯑꯁ ꯅꯪꯁꯦ ꯌꯥꯝ ꯇꯨꯀꯠꯆꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯃꯤꯅ ꯇꯥꯔꯒ ꯑꯩꯈꯣꯏꯅꯤ ꯀꯣꯏꯅꯕꯒ ꯃꯥꯜꯂꯅꯤ꯫ ꯑꯩꯗꯤ ꯍꯥꯏꯕꯤꯗꯦ ꯍꯥꯏꯖꯅꯤꯀꯣ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯨ ꯂꯩꯇꯦ ꯅꯨꯡꯁꯤꯕꯁꯨ ꯉꯝꯃꯣꯏ ꯏꯕꯨꯡꯒꯨꯝꯅ ꯈꯜꯂꯤ꯫ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯍꯦꯝꯕꯗꯤ ꯍꯟꯗꯦ ꯃꯥꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯩ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯏꯗꯤ ꯍꯩꯅꯗꯕꯅ ꯍꯨ ꯇꯔꯦꯠꯃꯨꯛ ꯈꯥꯔꯛꯂꯦ꯫ ꯑꯃꯨꯛꯇꯪ ꯃꯃꯤꯠ ꯑꯗꯨ ꯐꯩꯖꯩꯅ ꯍꯦꯝꯕꯗ ꯌꯦꯡꯂꯝꯂꯒ ꯑꯀꯣꯏꯕꯗꯨꯗ ꯀꯅꯥ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯏꯁꯧ ꯂꯥꯡꯂꯒ ꯑꯣꯟꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯇꯛꯅ ꯁꯒꯣꯜ ꯒꯥꯔꯤ ꯃꯅꯥꯛꯇ ꯉꯥꯊꯔꯒ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯂꯦꯝꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯁꯣꯟꯖꯔꯛꯏ꯫ ꯑꯣ ꯉꯁꯤꯗꯤ ꯃꯁꯤꯒꯤ ꯍꯦꯝꯕ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕ ꯃꯤꯁꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯗꯅꯕ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯑꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯍꯦꯝꯕꯁꯨ ꯀꯔꯤꯅꯣ ꯈꯪꯗꯅ ꯃꯇꯨꯡ ꯑꯗꯨꯃꯛ ꯊꯥꯗꯣꯏꯕꯨ ꯀꯧꯔꯗꯨꯅ ꯏꯟꯅꯔꯛꯏ꯫ ꯂꯦꯝꯅ ꯍꯪꯆꯤꯠ ꯂꯥꯡꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯊꯥꯗꯣꯏ ꯑꯃꯗꯤ ꯍꯦꯝꯕꯕꯨ ꯎꯕꯗ ꯒꯥꯔꯤ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯆꯨꯝꯗ꯭ꯔꯤꯡꯅ ꯂꯦꯞꯂꯒ ꯉꯛꯅ ꯀꯩꯅꯣ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯑꯩꯉꯣꯟꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤꯒ ꯇꯧꯔ ꯌꯦꯡꯉꯛꯏꯁꯤꯅ? ꯅꯨꯄꯥꯁꯤꯅ ꯃꯇꯨꯡꯗꯁꯨ ꯇꯥꯟꯅꯔꯛꯏ꯫ ꯅꯠꯇꯦ ꯃꯥꯏꯁꯤꯕꯨ ꯃꯃꯤꯠ ꯁꯦꯞꯄꯒꯤ ꯑꯩꯉꯣꯟꯗ ꯌꯦꯡꯕ ꯃꯥꯜꯂꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯅꯥ ꯀꯅꯥꯗ ꯌꯦꯡꯉꯤꯖꯥꯠꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯑꯀꯣꯏꯕꯗꯨꯗ ꯀꯅꯥ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯗ꯭ꯔꯕꯗ ꯀꯩꯅꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯤꯁꯤꯕꯣ? ꯁꯨꯝ ꯆꯪꯁꯤꯜꯂꯛꯏꯁꯤꯕꯨ ꯑꯩꯕꯨ ꯀꯔꯤ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯕ ꯌꯥꯎꯈ꯭ꯔꯒꯦꯅꯤ? ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯊꯥꯗꯣꯏ ꯌꯧꯁꯤꯜꯂꯛꯄꯅ ꯍꯥꯜꯂꯦ꯫ ꯃꯁꯛꯁꯨ ꯁꯨꯡꯈꯪ ꯈꯪꯅꯗꯕ ꯅꯨꯄꯥ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯤ ꯊꯥꯗꯣꯏꯗꯨ꯫ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯉꯛꯅ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯊꯥꯗꯣꯏꯗ ꯏꯇꯤꯡ ꯇꯤꯡꯅ ꯌꯦꯡꯂꯛꯏ꯫ ꯍꯦꯝꯕꯁꯨ ꯀꯔꯤꯅꯣ ꯈꯪꯗꯅ ꯅꯨꯄꯥ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯈꯪꯅꯤꯡꯕ ꯐꯥꯎꯔꯛꯏ꯫ ꯊꯥꯗꯣꯏ ꯈꯪꯍꯧꯗꯦ꯫ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯀꯣꯟꯁꯤꯜꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯦꯝꯕꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯗꯥ ꯍꯦꯝꯕ ꯃꯥꯁꯦ ꯑꯩꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯅꯤ ꯃꯁꯛ ꯌꯥꯝ ꯐꯖꯗ꯭ꯔꯥ? ꯋꯥꯡꯒ ꯆꯥꯎꯔꯗꯅ ꯔꯥꯁꯤꯒꯁꯦ ꯃꯇꯨꯝ ꯃꯇꯨꯝ ꯂꯩꯕꯅꯤ꯫
ꯑꯗꯣ ꯙꯥꯅꯨꯛꯁꯤꯕ ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ? ꯌꯥꯝ ꯋꯥꯔꯕ꯭ꯔꯕ? ꯑꯩ ꯍꯌꯦꯡꯈꯩꯗꯤꯅꯦ ꯉꯟꯅ ꯂꯥꯛꯑꯒꯦ, ꯁꯥꯎꯔꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯁꯤꯟꯅꯕꯒꯤ ꯃꯑꯣꯡꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯖꯥꯏꯒꯗꯨ ꯁꯦꯛꯏ꯫ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ, ꯑꯗꯨꯒ ꯊꯥꯗꯣꯏꯒꯤ ꯃꯑꯣꯡ ꯑꯗꯨ ꯍꯩꯅꯖꯗꯨꯅ ꯄꯥꯏꯔꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯏꯁꯨ ꯅꯞꯈꯤꯕꯗꯒꯤ ꯆꯦꯠꯅ ꯄꯥꯏꯁꯤꯟꯈꯤꯕꯅ ꯂꯧꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯍꯦꯝꯕꯗꯤ ꯊꯥꯖꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯅ ꯁꯦꯠꯂꯛꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯁꯨ ꯑꯅꯥꯟꯕ ꯑꯣꯏꯕꯅ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯉꯥꯏꯕꯒꯨꯝ ꯇꯧꯕ ꯑꯗꯨꯗ ꯃꯥꯗꯤ ꯏꯊꯥꯗ ꯊꯥꯖꯈ꯭ꯔꯦ꯫ ꯑꯣ, ꯂꯥꯏꯕꯛ ꯌꯥꯝ ꯐꯩ ꯊꯥꯗꯣꯏ, ꯅꯪꯁꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯩ꯫ ꯏꯇꯥꯎ, ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯑꯍꯨꯝꯂꯛ ꯄꯨꯛ ꯊꯥꯔꯝꯂꯒ ꯍꯦꯝꯕꯗꯨ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯦꯝꯕ ꯍꯦꯛ ꯆꯠꯈꯤꯕꯒ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯎꯅ ꯊꯥꯗꯣꯏꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯠꯂꯒ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯂꯛꯂꯒ, "ꯑꯣꯏ, ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯦ? ꯅꯨꯡꯁꯤꯅꯕꯅ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯒ, ꯅꯈꯣꯏ ꯑꯅꯤꯅ ꯑꯣꯏꯅꯔꯒ ꯑꯩꯕꯨ ꯆꯦꯟꯅꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩꯕꯨ ꯀꯩ ꯑꯣꯏꯅ ꯎꯒꯦ ꯇꯧꯉꯝꯕꯤ? ꯇꯞ ꯇꯥꯕ ꯃꯈꯩ ꯀꯦꯁꯤꯜꯂꯒ ꯑꯩꯅ ꯉꯥꯎꯔꯅꯤ ꯀꯥꯏꯗꯨꯔ ꯍꯥ ꯅꯪ ꯈꯜꯂꯤꯁꯦ? ꯅꯁꯛꯅꯤꯅ ꯏꯊꯤ ꯊꯤꯔꯒ." ꯊꯥꯗꯣꯏ ꯃꯃꯤꯠꯇꯨ ꯇꯒꯨꯞ ꯇꯒꯨꯞ ꯀꯨꯞꯂꯒ, "ꯑꯦ, ꯁꯛꯈꯪꯗꯕ ꯏꯕꯣꯡ, ꯌꯥꯝ ꯁꯥꯎꯈꯤꯅꯨꯋꯣ, ꯑꯩꯁꯨ ꯇꯧꯅꯤꯡꯗꯨꯅ ꯇꯧꯕ ꯅꯠꯇꯦ꯫ ꯇꯨ, ꯑꯁꯤꯒꯤ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯥꯁꯦ ꯌꯥꯝ ꯍꯩꯅꯔꯛꯇ꯭ꯔꯕ, ꯑꯗꯨꯒꯤ ꯅꯪꯁꯦ ꯉꯥꯛꯇꯪ ꯋꯥꯏꯔꯒ ꯑꯩꯒꯤ ꯅꯨꯄꯥ ꯁꯥꯕꯩ ꯋꯥꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯃꯥꯅ ꯌꯦꯜꯂꯛꯑꯔꯣꯏꯗꯅ." ꯁꯛꯈꯪꯗꯕ ꯅꯨꯄꯥꯗꯨꯅ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯦꯠꯂꯒ, "ꯅꯨꯄꯤ ꯅꯈꯣꯏꯒꯤ ꯄꯨꯛꯆꯦꯜꯁꯤꯗꯤ ꯑꯉꯛꯄꯅꯤ꯫ ꯅꯨꯄꯥꯁꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯗꯨꯅ ꯅꯪꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯖꯕꯁꯦ, ꯅꯪꯅ ꯑꯇꯣꯞꯄ ꯏꯅꯥꯛꯈꯨꯟꯕ ꯑꯍꯦꯟꯕ ꯄꯥꯝꯕꯒꯤꯔꯣ ꯊꯃꯣꯏ ꯀꯜꯂꯤꯗꯣ? ꯍꯦꯔꯥ, ꯑꯩꯕꯨ ꯑꯗꯨ ꯌꯥꯝ ꯂꯥꯟꯅꯁꯨ ꯎꯒꯅꯨꯗ꯫ ꯃꯥꯒ ꯑꯩꯒ ꯅꯨꯡꯁꯤꯅꯈꯤꯕꯁꯨ ꯈꯪꯅꯈꯤꯕꯁꯨ ꯂꯩꯇꯦ, ꯑꯗꯨꯒ ꯏꯅꯥꯛꯁꯨ ꯈꯨꯟꯕꯒꯤ ꯃꯥꯒꯤ ꯑꯋꯥꯠꯄ ꯀꯩꯁꯨ ꯂꯩꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯔꯛ ꯇꯥꯔꯤꯁꯦ ꯃꯈꯣꯏ ꯃꯃꯥ ꯃꯄꯥꯗꯨꯅꯤ꯫ ꯑꯩꯁꯦ ꯂꯥꯏꯔꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ꯫ ꯃꯆꯥꯅꯨꯄꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯁꯨ ꯑꯩꯕꯨ ꯑꯣꯏꯅ ꯃꯥꯒ ꯅꯛꯁꯤꯟꯅꯒꯅꯨ ꯍꯥꯏꯗꯨꯅ ꯆꯩꯕ꯫ ꯁꯤꯗꯕꯨ ꯑꯩꯅ ꯀꯩꯗꯧ ꯍꯥꯏꯅꯣꯕ? ꯁꯛꯍꯦꯟꯕ, ꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯕ?" ꯁꯛꯈꯪꯗꯕꯗꯨꯅ ꯋꯥꯗꯤ ꯉꯥꯡꯗ ꯊꯥꯗꯣꯏꯗ ꯁꯨꯛꯂꯞ ꯇꯧꯅ ꯌꯦꯡꯂꯒ ꯂꯩ꯫ ꯃꯇꯧ ꯑꯗꯨꯗ ꯊꯥꯗꯣꯏꯅ ꯉꯛꯅ, "ꯀꯩꯅꯣ, ꯀꯩꯗꯧꯔꯒꯦ? ꯑꯩꯉꯣꯟꯗ ꯉꯥꯎꯕ ꯍꯧꯔꯛꯏꯅꯣ ꯅꯪꯁꯦ?" ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯆꯤꯟ ꯆꯤꯡꯂꯞ ꯇꯧꯅ ꯅꯣꯛꯂꯒ, "ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯇꯞ ꯇꯥꯕ ꯃꯈꯩ ꯀꯦꯁꯤꯜꯂꯒ ꯏꯆꯝ ꯆꯝꯕꯤꯗ ꯁꯥꯕꯗꯣ ꯌꯥꯝ ꯄꯛꯆꯗꯦ꯫ ꯑꯣꯏ, ꯃꯔꯝꯗꯤ ꯈꯪꯗꯅ ꯋꯥ ꯌꯥꯝ ꯉꯥꯡꯀꯅꯨ, ꯅꯃꯥꯏꯗꯨꯗ ꯈꯨꯇꯨꯝꯁꯤꯅ ꯊꯤꯟꯖꯤꯜꯂꯛꯀꯅꯤ." ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯛꯈꯪꯗꯕꯗꯨ ꯅꯣꯛꯂꯒ ꯊꯥꯗꯣꯏꯕꯨ ꯑꯃꯨꯛꯇꯪ ꯈꯣꯡꯗꯒꯤ ꯅꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯒ ꯃꯈꯨꯠ ꯑꯗꯨ ꯇꯝꯂꯒ, "ꯍꯩꯀ꯭ꯔꯨ ꯃꯔꯨꯃꯨꯛꯇꯪ ꯆꯥꯎꯕ ꯄꯤꯁꯛ ꯄꯤꯛꯄ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯨꯗꯨꯝꯅ ꯊꯤꯟꯗꯣꯏꯕ? ꯂꯥꯝꯕ ꯐꯪꯒꯗ꯭ꯔꯣ? ꯑꯩꯒꯤ ꯃꯆꯤꯡ ꯑꯔꯥꯡꯕꯗꯣ ꯍꯧꯔꯛꯀꯅꯤꯗꯣ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯀꯌꯥ ꯖꯨꯒꯣꯠ ꯆꯥꯔꯣꯏꯗ." ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯥ ꯑꯃꯅ, "ꯂꯨꯆꯤꯡꯕ, ꯆꯠꯂꯁꯤꯔꯥ?" ꯁꯛꯈꯪꯗꯕ ꯑꯗꯨꯅ ꯊꯥꯗꯣꯏꯗ ꯎꯁꯤꯠꯇꯅ ꯌꯦꯡꯂꯝꯂꯒ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯈ꯭ꯔꯦ, ꯑꯗꯨꯒ ꯊꯧꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯊꯥꯗꯣꯏ ꯃꯆꯤꯟ ꯑꯗꯨ ꯇꯨꯝꯊꯣꯛꯂꯒ, "ꯁꯛꯇꯥ ꯑꯁꯤꯒ ꯂꯨꯆꯤꯡꯕ ꯀꯥꯏꯅ ꯀꯌꯥꯝ ꯏꯅꯥꯛ ꯈꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥꯅꯣꯕ? ꯑꯩꯈꯣꯏꯕꯨ ꯃꯤ ꯄꯤꯛꯑꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕ? ꯍꯣ, ꯅꯣꯏꯒꯤ ꯅꯆꯥꯅꯁꯨꯗꯅꯦ, ꯉꯥꯅꯨ ꯃꯥꯟꯕꯤ ꯑꯩꯒꯨꯝꯕ ꯑꯃ ꯍꯟꯖꯜꯂꯣꯕ, ꯑꯗꯨꯒ ꯈꯪꯒꯅꯤꯕ ꯑꯄꯤꯛꯄꯒꯤ ꯑꯋꯥꯕꯁꯦ." ꯑꯁꯨꯝꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯅꯤ ꯃꯤꯌꯥꯝ ꯇꯤꯟꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯊꯥꯗꯣꯏ ꯉꯛꯅ ꯆꯦꯟꯁꯤꯜꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯃꯥꯒꯤ ꯍꯛꯆꯥꯡꯗꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯤ ꯑꯉꯧꯕ ꯑꯃꯅ ꯃꯁꯥ ꯑꯗꯨ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯉꯥꯎꯕꯤꯒꯨꯝꯅ ꯀꯞꯂꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯂꯩꯃꯥꯏ ꯑꯗꯨꯗ ꯐꯝꯊꯔꯒ ꯃꯃꯥꯕꯨ ꯀꯣꯟꯁꯤꯜꯂꯒ ꯀꯞꯂꯗꯨꯅ, "ꯏꯃꯥ, ꯀꯩꯅꯣ ꯅꯪ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯑꯩꯉꯣꯟꯗ ꯉꯁꯥꯏꯗ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯆꯥꯅꯤꯡꯉꯤ ꯏꯆꯥ ꯇꯣꯝꯕꯤ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ? ꯀꯩꯒꯤꯅꯣ ꯅꯆꯥ ꯑꯩꯉꯣꯟꯗ ꯇꯥꯛꯑꯝꯗꯅ ꯆꯠꯂꯤꯁꯦ? ꯁꯦ, ꯍꯧꯒꯠꯂꯣ, ꯑꯗꯨꯝꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯍꯧꯒꯠꯂꯣꯕ ꯏꯃꯥ, ꯑꯁꯤꯒꯨꯝꯕ ꯃꯥꯏꯊꯣꯡꯁꯦ ꯑꯩ ꯌꯦꯡꯕ ꯄꯥꯝꯗꯤꯌꯦ, ꯍꯧꯒꯠꯂꯣ." ꯃꯕꯨꯡ ꯈꯣꯝꯕꯨꯁꯨ ꯃꯈꯣꯜ ꯊꯣꯛꯇ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯗꯣꯏꯅ ꯈꯣꯝꯕꯒꯤ ꯃꯆꯥꯗꯨ ꯅꯤꯛꯂꯒ ꯀꯞꯂꯒ, "ꯊꯝꯆꯧ, ꯏꯃꯥꯁꯦ ꯑꯩꯅ ꯀꯧꯕ ꯈꯨꯝꯗꯦ, ꯅꯪ ꯑꯝꯇ ꯀꯨꯝꯍꯜꯂꯛꯑꯣ꯫ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯇꯧꯁꯦ ꯑꯩ ꯌꯦꯡꯕ ꯄꯥꯝꯗꯤꯌꯦ꯫ ꯀꯩꯒꯤꯅꯣ ꯃꯥꯅ ꯋꯥ ꯉꯥꯡꯉꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ?" ꯈꯣꯝꯕ ꯃꯆꯟꯅꯨꯄꯤꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯒ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ, "ꯁꯟꯊꯣꯏ, ꯁꯦ, ꯇꯣ, ꯅꯪꯅ ꯐꯅ ꯀꯧꯔꯕꯁꯨ ꯏꯃꯥꯅ ꯁꯨꯛꯇꯥ ꯇꯥꯔꯣꯏ꯫ ꯏꯃꯥꯗꯤ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯦ, ꯃꯆꯥ ꯑꯩꯈꯣꯏꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ." ꯊꯥꯗꯣꯏ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯆꯔꯛꯏ꯫ ꯈꯣꯝꯕ ꯁꯅꯥꯔꯩꯗ ꯊꯥꯗꯣꯏꯕꯨ ꯊꯦꯝꯖꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯁꯅꯥꯔꯩꯁꯨ ꯃꯤꯠꯌꯦꯡ ꯑꯗꯨ ꯈꯪꯂꯗꯨꯅ ꯊꯥꯗꯣꯏꯕꯨ ꯂꯦꯡꯒꯣꯜꯂꯗꯨꯅ, "ꯊꯥꯗꯣꯏ, ꯂꯥꯛꯑꯣ, ꯅꯪ ꯋꯥꯔꯅꯤ." "ꯁꯅꯥꯔꯩ, ꯅꯪ ꯏꯃꯥꯁꯦ ꯑꯝꯇꯗꯤ ꯍꯧꯗꯣꯛꯑꯣ꯫ ꯑꯩꯈꯣꯏꯕꯨ ꯀꯅꯥꯗ ꯁꯤꯟꯅꯔꯝꯕꯩꯅꯣ ꯃꯥꯅ ꯑꯁꯨꯝꯅ ꯂꯥꯏꯅ ꯆꯠꯈ꯭ꯔꯤꯁꯦ? ꯏꯃꯥꯁꯦ ꯍꯧꯗꯣꯛꯑꯣ." "ꯊꯥꯗꯣꯏ, ꯁꯦ, ꯅꯪ ꯅꯁꯥꯗꯣ ꯋꯥꯔꯅꯤ, ꯉꯥꯛꯇ ꯄꯣꯊꯥꯎꯕ. ꯃꯁꯤꯗꯤꯅꯦ ꯇꯥꯏꯕꯪꯒꯤ ꯍꯧꯅꯁꯥꯅꯤ꯫ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇꯒꯤ ꯀꯅꯥꯅꯁꯨ ꯂꯩꯗꯨꯅ ꯆꯦꯟꯕ ꯉꯝꯂꯣꯏ꯫
ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯤꯒꯗꯕ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯈꯣꯝꯕꯅ ꯄꯩꯌꯥ ꯏꯠꯇꯨꯅ ꯂꯩꯔꯤꯉꯩ ꯊꯥꯗꯣꯏ ꯃꯅꯥꯛ ꯅꯛꯅ ꯐꯝꯊꯔꯛꯏ. ꯃꯆꯜꯒꯤ ꯑꯋꯥꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯈꯣꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ, "ꯆꯟꯊꯣꯏ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯃꯣꯃꯣꯟ ꯃꯤꯅꯣꯛꯇꯨꯗꯤ ꯅꯣꯛꯂꯛꯇꯕ ꯀꯨꯏꯔꯦ. ꯏꯃꯥꯗꯣ ꯑꯩꯁꯨ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯕ ꯌꯥꯕ ꯅꯠꯇꯦ. ꯃꯥꯒꯤ ꯃꯇꯝ ꯁꯨꯔꯗꯨꯅ ꯆꯠꯈ꯭ꯔꯤꯕꯅꯤ. ꯃꯕꯨꯡ ꯃꯆꯜ ꯈꯛꯇ ꯂꯩꯕ ꯏꯃꯨꯡ ꯑꯁꯤꯗ ꯅꯪꯅ ꯃꯪꯂꯒ ꯑꯗꯨꯝ ꯂꯩꯔꯕꯗꯤ ꯑꯩ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯊꯝꯃꯣꯆꯧ, ꯑꯩ ꯉꯁꯤꯗꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ. ꯋꯥꯐꯝ ꯑꯁꯦ ꯊꯝꯃꯣꯆꯧꯅ ꯌꯥꯕꯤꯗꯕ ꯇꯧꯕꯤꯒꯅꯨ." "ꯏꯆꯜꯒꯤ ꯑꯄꯥꯝꯕꯗꯣ ꯀꯩꯅꯣ? ꯍꯦꯛꯇ ꯍꯥꯏ." "ꯏꯃꯥꯅ ꯍꯥꯟꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯀꯨꯞꯅꯣꯝ ꯇꯧꯔꯝꯕ. ꯏꯃꯨꯡ ꯑꯗꯨꯗ ꯏꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩ ꯊꯕꯛ ꯁꯨꯕ ꯆꯠꯈꯤ." ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯣꯃꯣꯟ ꯇꯧꯔꯝꯕ ꯈꯣꯝꯕꯗꯨ ꯃꯃꯤꯠ ꯂꯪꯈꯠꯂꯛꯏ. ꯊꯥꯗꯣꯏ ꯅꯨꯡꯉꯥꯏꯇꯅ, "ꯑꯩꯁꯨ ꯊꯕꯛ ꯁꯨꯅꯤꯡꯉꯤ, ꯁꯦꯜ ꯇꯥꯟꯕ ꯆꯠꯅꯤꯡꯉꯤ. ꯊꯝꯃꯣꯆꯧꯅ ꯈꯛꯇꯪ ꯏꯃꯨꯡ ꯑꯁꯤ ꯃꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯤꯌꯦ. ꯑꯩꯁꯨ ꯃꯤꯅꯤ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯕꯨꯡꯕꯨ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯩꯌꯦ. ꯏꯕꯨꯡꯅ ꯋꯥꯕ ꯎꯔꯒ ꯅꯆꯜ ꯑꯩ ꯌꯦꯡꯕ ꯉꯝꯗꯤꯌꯦ. ꯑꯩꯕꯨ ꯑꯌꯥꯕ ꯄꯤꯕꯤꯌꯨ." ꯈꯣꯝꯕ ꯅꯨꯡꯉꯥꯏꯇꯅ ꯃꯄꯤ ꯏꯔꯥ ꯊꯥꯡꯂꯒ, "ꯀꯩꯅꯣ ꯆꯟꯊꯣꯏ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯅꯃꯥꯟꯅꯕꯤꯁꯤꯡꯅ ꯂꯧꯕꯨꯛ ꯀꯨꯝꯗꯨꯅ ꯁꯦꯜ ꯇꯥꯜꯂꯤ, ꯐꯤ ꯁꯥꯗꯨꯅ ꯁꯦꯜ ꯇꯥꯟꯒꯦ ꯍꯥꯏ. ꯅꯕꯨꯡꯉꯩꯅ ꯌꯥꯔꯛꯂꯣꯏꯗꯕ ꯂꯩꯇꯦ. ꯑꯗꯨꯒ ꯅꯪꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯃꯤꯅꯥꯏ ꯑꯃꯒꯨꯝꯅ ꯊꯕꯛ ꯁꯨꯔꯒꯦ ꯍꯥꯏꯔꯛꯄ ꯑꯗꯨꯗꯤ ꯃꯕꯨꯡ ꯑꯃꯅ ꯀꯝꯗꯧꯅ ꯑꯌꯥꯕ ꯄꯤꯒꯅꯤ? ꯃꯗꯨ ꯅꯠꯇꯕ ꯑꯃ ꯍꯥꯏ. ꯑꯩ ꯃꯗꯨꯗꯤ ꯌꯥꯕ ꯉꯝꯂꯣꯏ ꯆꯟꯊꯣꯏ. ꯅꯪꯁꯦ ꯑꯩꯒꯤ ꯏꯔꯦꯝꯕꯒꯤ ꯏꯆꯜꯅꯤ. ꯅꯪꯅ ꯋꯥꯕ ꯎꯔꯒ ꯑꯩꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯋꯥꯔꯤꯕꯅꯤ. ꯅꯪꯒꯤ ꯃꯣꯃꯣꯟ ꯃꯤꯅꯨꯡ ꯎꯗꯕꯁꯦ ꯑꯩ ꯌꯥꯝꯅ ꯋꯥꯏ. ꯆꯟꯊꯣꯏ, ꯅꯕꯨꯡꯕꯨ ꯋꯥꯔꯧꯒꯅꯨ. ꯑꯩ ꯃꯗꯨꯃꯗꯤ ꯌꯥꯕ ꯉꯝꯂꯣꯏ." ꯊꯥꯗꯣꯏ ꯀꯞꯂꯒ ꯃꯕꯨꯡꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ, "ꯊꯝꯆꯧ, ꯅꯆꯜꯒꯤ ꯋꯥꯁꯦ ꯑꯝꯇ ꯌꯥꯕꯤꯌꯨ. ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯕꯗꯤ ꯏꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝ ꯑꯗꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯅꯤ. ꯑꯩ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯏꯃꯥ ꯀꯥꯏꯅꯕꯒꯤ ꯋꯥꯈꯜꯗ ꯑꯩ ꯉꯥꯎꯆꯠꯅꯔꯅꯤ. ꯑꯩꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯆꯠꯄ ꯌꯥꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯕꯤꯌꯨ." ꯈꯣꯝꯕ ꯃꯆꯜꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ. ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯤꯕ ꯊꯥꯗꯣꯏꯕꯨ ꯀꯣꯟꯁꯤꯜꯂꯒ, "ꯏꯕꯨꯡꯕꯨ ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ ꯊꯥꯗꯣꯏ?" ꯑꯁꯨꯝꯅ ꯅꯝꯗꯅ ꯊꯥꯗꯣꯏꯅ ꯇꯛꯃꯟꯕꯗꯒꯤ ꯌꯥꯗꯗꯨꯅ ꯈꯣꯝꯕ ꯃꯃꯥꯅ ꯍꯦꯛ ꯍꯦꯛ ꯊꯕꯛ ꯁꯨꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯃꯆꯜꯕꯨ ꯂꯩꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯅꯕ ꯍꯥꯏꯅ ꯆꯠꯍꯟꯈꯤꯔꯝꯃꯤ. ꯊꯥꯗꯣꯏ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯅꯦꯛ ꯐꯣꯠꯇꯨꯅ ꯂꯩ. ꯃꯅꯥꯛꯇꯅ ꯁꯅꯥꯔꯩꯅ, "ꯊꯥꯗꯣꯏ, ꯅꯪ ꯂꯩꯁꯥꯕꯤꯅꯤ. ꯑꯝꯇꯗꯤ ꯋꯥꯈꯜ ꯈꯟꯊꯧꯗ. ꯃꯤ ꯄꯥꯈꯪꯁꯨ ꯂꯩ ꯍꯥꯏꯕꯅꯤꯀꯣ. ꯏꯅꯥꯛ ꯀꯩꯔꯥꯛꯀ ꯈꯨꯜꯂꯤ. ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯖꯨꯒꯣꯠ ꯋꯥꯌꯨꯡ ꯆꯥꯗꯕ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪ ꯈꯨꯗꯣꯡ ꯊꯤꯅꯤ." "ꯁꯅꯥꯔꯩ, ꯑꯩ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗꯅꯤ. ꯏꯃꯥ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕ ꯈꯛ ꯅꯠꯇꯦ. ꯏꯕꯨꯡꯅ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯋꯥꯅ ꯊꯕꯛ ꯁꯨꯕ ꯎꯔꯒ ꯑꯩ ꯀꯃꯥꯏꯅ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯐꯝꯃꯒ ꯂꯩꯊꯣꯛꯇꯣꯏꯅꯣ? ꯍꯣꯏ ꯕꯦꯝꯃ, ꯅꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯅꯅꯦ, ꯈꯔ ꯃꯇꯦꯡ ꯄꯥꯡꯅꯗꯅ ꯂꯩꯃꯤꯟꯅꯔꯝꯃꯨ ꯈꯪꯉꯕ?" ꯁꯅꯥꯔꯩ ꯏꯀꯥꯏꯔꯞ ꯇꯧꯅ, "ꯑꯁ, ꯃꯥꯏꯗꯤ ꯍꯥꯏꯔꯨꯔꯒ ꯑꯁꯦꯛꯇ ꯍꯥꯏꯔꯛꯀꯅꯤ." "ꯏꯀꯥꯏꯕꯒ ꯁꯥꯔꯛꯀꯅꯨ ꯏꯕꯦꯝꯃ, ꯄꯛꯇ꯭ꯔꯦ. ꯅꯨꯡꯁꯤ ꯋꯥꯔꯤꯗꯤ ꯏꯃꯥ ꯏꯕꯦꯝꯃ ꯇꯥꯕꯕꯨ ꯉꯝꯖꯗꯦꯅꯦ. ꯑꯗꯨꯒ ꯁ꯭ꯋꯥꯏꯗꯅ ꯂꯥꯟꯖꯗꯕꯒ ꯁꯥꯔꯅꯨ, ꯌꯦꯡꯖꯅꯤꯡꯗ꯭ꯔꯦ." ꯇꯟꯖꯥ ꯑꯗꯨꯗ ꯈꯣꯝꯕꯁꯨ ꯍꯜꯂꯛꯂꯤ. ꯃꯕꯨꯡ ꯎꯕꯗ ꯍꯔꯥꯎꯅ, "ꯇꯝꯆꯧ, ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ?" ꯈꯣꯝꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯗꯥꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯊꯔꯛꯂꯒ ꯃꯃꯥꯏꯗ ꯀꯥꯔꯤꯕ ꯍꯨꯃꯥꯡ ꯑꯗꯨ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ, "ꯍꯣ, ꯃꯣꯏꯗꯤꯅꯦ ꯃꯤ ꯑꯃ ꯄꯥꯝꯗꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯂꯩꯔꯝꯃꯤ. ꯏꯃꯥ ꯂꯩꯈꯤꯗꯕ ꯑꯗꯨꯒꯤꯁꯨ ꯑꯩꯈꯣꯏꯗ ꯍꯪꯕ ꯂꯥꯛꯀꯦꯅꯁꯨ ꯇꯧꯔꯒ ꯂꯩꯔꯝꯃꯤ. ꯑꯩ ꯂꯥꯛꯄꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯜꯂꯛꯏ. ꯑꯩꯅ ꯅꯪꯒꯤ ꯋꯥ ꯍꯧꯗꯣꯛꯄꯗ ꯃꯣꯏꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯍꯧꯔꯕꯅꯤ. ꯅꯨꯄꯤꯁꯨ ꯌꯥꯎꯗꯕꯅꯤꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯝꯅꯤꯡꯗꯨꯅ ꯂꯩꯔꯝꯕꯗꯤ ꯇꯥꯟ ꯆꯥꯔꯦ ꯍꯥꯏꯗꯅꯅꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯤꯟꯕꯤꯔꯛꯑꯣꯅ ꯍꯥꯏꯍꯧꯔꯤ." "ꯑꯦ, ꯐꯅ ꯑꯗꯨꯝ ꯐꯔꯦꯅꯦ ꯑꯗꯨꯗꯤ." ꯉꯁꯥꯏ ꯃꯈꯩ ꯎꯔꯨꯗꯦ ꯁꯅꯥꯔꯩꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯈꯣꯝꯕꯅ, "ꯑꯦ, ꯅꯪꯗꯤ ꯀꯥꯆꯤꯟꯗꯨꯗ ꯀꯩꯗꯧꯔꯤꯕ? ꯅꯌꯨꯝ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯣ? ꯃꯤ ꯃꯌꯨꯝꯁꯤꯗ ꯑꯗꯨꯝ ꯆꯥꯔꯒ ꯂꯩꯗꯨꯕꯣ?" "ꯁꯛꯇꯥꯁꯤꯒ ꯌꯥꯝ ꯂꯥꯛꯆꯅꯤꯡꯕꯒ ꯇꯥꯍꯜꯂꯤ. ꯍꯣꯏ ꯕꯨꯡꯉꯣ, ꯅꯆꯟꯅꯨꯄꯤ ꯆꯤꯡꯒꯟꯕꯤꯁꯦ ꯅꯪꯁꯨ ꯊꯕꯛ ꯆꯠꯊꯣꯛꯈꯤꯅꯦ ꯍꯥꯏꯕꯗꯨꯗ ꯁꯨꯝ ꯌꯦꯡꯁꯤꯟꯕꯤꯕꯒꯤ ꯂꯥꯛꯄꯅꯤ. ꯆꯠꯆꯔꯒꯦ ꯁꯛꯇꯥꯊꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈꯤꯔꯝꯃꯤ. ꯊꯥꯗꯣꯏꯅ, "ꯑꯦ, ꯇꯧꯖ ꯁꯥꯏꯁꯦ ꯎꯅꯦ. ꯑꯣꯏꯅꯔꯤꯕ ꯀꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ. ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦꯗꯀꯣ꯫ ꯑꯣꯏ ꯅꯨꯄꯤ, ꯑꯩ ꯍꯣꯔꯦꯟ ꯆꯠꯇꯣꯔꯕꯅꯤꯀꯣ. ꯅꯁꯥꯅ ꯈꯪꯅ ꯑꯩ ꯊꯤꯟꯕ ꯂꯥꯛꯆꯧ."
ꯑꯁꯨꯝꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯈꯣꯝꯕꯅ ꯃꯆꯜꯅꯨꯄꯤꯕꯨ ꯁꯒꯣꯜ ꯒꯥꯔꯤꯗ ꯊꯧꯔꯒ ꯊꯤꯟꯕꯤꯔꯛꯏ꯫ ꯂꯝꯕꯤꯗꯅꯤ ꯈꯣꯝꯕꯅ "ꯆꯟꯊꯣꯏ, ꯅꯪꯅ ꯂꯩꯔꯨꯗꯣꯏꯁꯤ ꯃꯤꯒꯤ ꯃꯌꯨꯝꯗꯅꯤ, ꯑꯗꯨꯁꯨ ꯊꯕꯛ ꯇꯧꯕ, ꯑꯗꯨꯅ ꯅꯪ ꯋꯥꯈꯜ ꯌꯥꯝ ꯇꯥꯎꯀꯣ, ꯅꯪꯒꯤ ꯍꯧꯅꯕꯤ ꯏꯁꯧ ꯄꯪꯂꯥꯡꯗ ꯂꯥꯡꯁꯤꯟꯕꯤꯗꯣ ꯇꯧꯒꯅꯨ꯫ ꯋꯥ ꯑꯊꯠꯄ ꯂꯩꯇꯅ ꯉꯥꯡꯕꯤꯗꯣ ꯇꯧꯕ ꯌꯥꯗꯦ, ꯃꯤꯒꯤ ꯏꯃꯨꯡꯗꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯨꯝꯕꯅꯤ, ꯌꯥꯝꯅ ꯕꯦꯕꯥꯔ ꯑꯃꯗ ꯂꯩꯕꯅꯤ꯫ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯗ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯂꯤꯕ ꯆꯥꯎꯕꯗꯣ ꯑꯗꯨꯒꯤ ꯃꯌꯨꯝꯗꯅꯤ ꯅꯪꯅ ꯂꯩꯔꯨꯗꯣꯏꯁꯦ꯫ ꯑꯁ ꯇꯝꯆꯥ, ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯁꯨꯝ ꯈꯜꯂꯒ ꯂꯩ, ꯑꯩꯁꯨꯅꯦ ꯋꯥꯈꯜ ꯇꯥꯏ ꯀꯩꯗꯧꯔꯒꯦ, ꯁꯨꯝ ꯏꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯩꯕꯒꯤ ꯅꯥꯎꯊꯤ ꯁꯥꯖꯕꯩ ꯋꯥꯅꯤ, ꯃꯤꯒꯤ ꯃꯌꯨꯝꯗꯗꯤꯅꯦ ꯀꯅꯥꯗ ꯀꯦꯁꯤꯟꯅꯔꯨꯗꯣꯏꯅꯣ꯫ ꯈꯣꯝꯕ ꯊꯥꯗꯣꯏꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯒ ꯅꯪꯗꯤ ꯂꯩꯁꯥꯕꯤꯁꯨ ꯑꯣꯏꯕꯅ ꯏꯕꯨꯡꯒꯤ ꯋꯥꯈꯜ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯂꯣꯏ, ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯒꯤꯗꯤꯅꯦ ꯏꯅꯥꯛ ꯈꯨꯟꯕꯅ ꯃꯆꯟꯅꯨꯄꯤ ꯌꯥꯎꯗꯕꯒꯤ ꯂꯨꯅ ꯈꯟꯖꯕ ꯃꯇꯧ ꯑꯗꯨꯗ ꯏꯕꯨꯡꯅꯁꯨ ꯌꯥꯈꯤꯕꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯕꯅꯤ, ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯉꯤ ꯍꯥꯏꯕꯅꯤ, ꯃꯥꯟꯅꯔꯨꯅꯨꯀꯣ, ꯃꯤꯅ ꯌꯥꯅꯕ ꯆꯠꯂꯨ꯫ ꯍꯥꯏꯅ ꯌꯧꯔꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯈ꯭ꯔꯦ꯫ ꯈꯣꯝꯕꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯀꯨꯝꯊꯔꯛꯏ꯫ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯁꯛ ꯃꯑꯣꯡ ꯑꯀꯣꯏꯕꯗꯨꯒꯤ ꯐꯤꯕꯝ ꯀꯌꯥꯗꯣ ꯎꯕꯗ ꯊꯥꯗꯣꯏꯗꯤ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯌꯦꯡꯈ꯭ꯔꯦ꯫ ꯀꯩꯅꯣ ꯁꯤꯕꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯒꯥꯏꯗꯨꯔꯣ? ꯀꯩ ꯈꯨꯐꯖꯅꯣ ꯇꯥꯝꯆꯧꯁꯤꯗꯤ? ꯈꯣꯝꯕ ꯃꯆꯜꯅꯨꯄꯤꯒꯤ ꯏꯄꯪ ꯄꯪꯖꯕ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯏꯃꯨꯡꯅꯤ, ꯀꯔꯤꯒꯤ ꯐꯖꯔꯣꯏ? ꯇꯟꯖꯥ ꯑꯗꯨꯗ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯄꯨ ꯏꯅꯥꯛ ꯈꯨꯟꯕꯤꯗꯨ ꯊꯣꯔꯛꯏ꯫ ꯍꯩꯃꯥ, ꯅꯈꯣꯏ ꯂꯥꯛꯂꯕ꯭ꯔꯣ? ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯅ ꯊꯣꯔꯛꯄꯅꯤ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯣ꯫ ꯏꯅꯦ, ꯏꯆꯜꯅꯨꯄꯤꯁꯦ ꯈꯔ ꯄꯪꯖꯕꯅꯤ, ꯑꯗꯣ ꯊꯕꯛꯇꯤ ꯌꯥꯝ ꯍꯩꯕꯅꯤ, ꯑꯩꯁꯨ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯅꯕ ꯍꯣꯠꯅꯖꯒꯦ, ꯑꯈꯪ ꯈꯪꯗ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯅꯤꯡꯊꯤꯅ ꯇꯧꯕꯤꯌꯨꯀꯣ ꯏꯅꯦ꯫ ꯍꯩꯃꯥ, ꯏꯆꯥꯗꯤ ꯃꯁꯛꯁꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ, ꯏꯪꯁꯨ ꯇꯞꯅ ꯎꯏ, ꯍꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯗ, ꯑꯗꯣ ꯅꯪꯕꯨ ꯆꯪꯂꯛꯂꯔꯣꯏ ꯍꯥꯏꯕ꯭ꯔꯣ? ꯉꯁꯤꯒꯤꯗꯤ ꯊꯦꯡꯈ꯭ꯔꯦ, ꯀꯣꯟꯅ ꯆꯪꯉꯛꯑꯒꯦ, ꯆꯠꯂꯨꯈꯤꯒꯦ ꯏꯅꯦ, ꯆꯟꯊꯣꯏ, ꯃꯈꯣꯏꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯣꯝꯕꯗꯨ ꯆꯠꯈ꯭ꯔꯦ꯫ ꯊꯥꯗꯣꯏ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯐꯥꯖꯤꯜꯂꯒ ꯈꯪꯖꯩ꯫ ꯏꯅꯥꯛ ꯈꯨꯟꯕꯤꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯒ ꯃꯥꯒꯤ ꯀꯥ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯁꯤꯅ ꯅꯪꯒꯤ ꯀꯥ ꯑꯣꯏꯔꯣ, ꯑꯩ ꯃꯤ ꯀꯧꯔꯒ ꯅꯤꯡꯊꯤꯖꯅ ꯁꯦꯡꯍꯜꯂꯕꯅꯤ, ꯅꯪꯒꯤ ꯊꯕꯛꯇꯤ ꯌꯥꯝꯗꯦꯗ, ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯥꯒ ꯑꯩꯒ ꯈꯛꯇꯅꯤ ꯌꯨꯝꯁꯤꯗ ꯂꯩꯕ, ꯃꯈꯣꯏ ꯄꯥꯕꯨꯡꯗꯤꯅꯦ ꯃꯤꯔꯝꯗ ꯊꯕꯛ ꯆꯠꯈꯤ, ꯀꯩꯁꯨ ꯀꯣꯏꯔꯨꯅꯨ, ꯏꯆꯥꯅꯨꯄꯤꯒ ꯌꯥꯎꯗ꯭ꯔꯦ, ꯏꯃꯥꯗꯤꯅꯦ ꯅꯪꯕꯨ ꯍꯦꯛ ꯎꯕꯗ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯕꯅꯤ, ꯐꯔꯦ ꯐꯔꯦ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯅꯥꯛ ꯈꯨꯟꯕꯤꯗꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ, ꯃꯈꯣꯜꯗꯤ ꯊꯣꯛꯇ ꯃꯕꯨꯡꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯆꯩ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗꯅꯤ꯫ ꯊꯥꯗꯣꯏꯗꯨ ꯂꯥꯏꯗꯨꯛ ꯊꯥꯕ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯏꯅꯥꯛ ꯈꯨꯟꯕꯤꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯕꯦꯝꯃ, ꯉꯁꯤꯗꯤꯅꯦ ꯁꯧꯒ꯭ꯔꯤꯁꯤꯒ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯀꯥꯡꯍꯧ ꯑꯃꯒ ꯉꯧꯔꯣ, ꯏꯃꯥꯅ ꯑꯗꯨꯝ ꯇꯧꯖꯔꯁꯨ ꯌꯥꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯁꯦ ꯈꯨꯠ ꯅꯥꯝꯃꯁꯤ ꯇꯦꯛꯂꯨꯕꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯐꯖꯅ ꯇꯧꯕ ꯉꯝꯗ꯭ꯔꯤ꯫ ꯍꯣꯏ ꯏꯃꯥꯁꯤ, ꯑꯗꯨꯗꯤ ꯄꯣꯊꯥꯕꯤꯔꯨꯔꯣ, ꯅꯆꯥ ꯍꯣꯠꯅꯍꯧꯔꯒꯦ꯫ ꯏꯅꯥꯛ ꯈꯨꯟꯕꯤ ꯊꯣꯡꯅꯥꯎꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯔꯛꯂꯒ ꯁꯥꯎꯔꯥꯡꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ, ꯅꯣꯡꯃꯗ ꯌꯨꯝ ꯑꯁꯤꯗ ꯉꯟꯅ ꯍꯟꯖꯤꯜꯂꯛꯄ ꯑꯃꯠꯇ ꯌꯥꯎꯗꯦ, ꯀꯃꯥꯏꯅ ꯉꯥꯡꯅꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯀꯅꯥꯕꯨꯅꯣ ꯏꯃꯥꯁꯤ? ꯀꯅꯥ ꯑꯣꯏꯅꯤ, ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯂꯝꯍꯦꯟ ꯁꯅꯥ ꯑꯗꯨꯅꯤꯗꯅ, ꯑꯩꯅ ꯌꯨꯝꯗꯇ ꯂꯩꯊꯣꯛꯄꯗꯅꯦ ꯃꯁꯥ ꯁꯣꯛꯆꯤꯜꯂꯅꯤ ꯍꯥꯏꯗꯅ ꯐꯥꯝꯗ ꯈꯔ ꯂꯧ ꯈꯔ ꯁꯦꯡꯗꯣꯛꯄꯗꯣ ꯁꯦꯟꯅꯍꯜꯂꯨꯕꯗꯒꯤ ꯊꯕꯛ ꯌꯥꯝꯅ ꯐꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯅꯨꯃꯤꯠ ꯇꯥꯔꯒ ꯍꯟꯖꯤꯜꯂꯛꯀꯅꯤ, ꯍꯥꯏꯅ ꯇꯥꯟꯅꯕꯁꯨ ꯌꯥꯗꯦ, ꯑꯁ ꯑꯩꯗꯤꯅꯦ ꯀꯣꯛꯀ ꯆꯤꯛꯏꯗ ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯕꯗ꯫ ꯊꯥꯗꯣꯏ ꯋꯥꯗꯤ ꯉꯥꯡꯗꯦ, ꯍꯥꯏꯔꯛꯂꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯨꯟꯅ ꯇꯥꯁꯤꯜꯂꯤ꯫ ꯊꯥꯗꯣꯏ, ꯅꯪ ꯑꯗꯨꯝ ꯊꯣꯡꯉꯝꯃꯨꯀꯣ, ꯏꯃꯥ ꯀꯣꯛꯁꯤ ꯈꯔ ꯆꯤꯛ, ꯒꯨꯂꯤꯔ ꯀꯔꯤꯅꯣꯃ ꯆꯥꯁꯤꯜꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯆꯥꯛꯇꯨ ꯊꯣꯡꯅ ꯊꯣꯡꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ ꯀꯩꯅꯣ, ꯌꯨꯝꯕꯨ ꯑꯁꯨꯛ ꯌꯥꯝ ꯆꯥꯎꯅ ꯁꯥꯕ ꯍꯧꯅꯕ꯭ꯔꯕ? ꯃꯤꯅ ꯑꯅꯤꯈꯛꯇ ꯂꯩꯌꯦ, ꯅꯠꯇꯦ ꯃꯤ ꯈꯖꯤꯛꯈꯛ ꯑꯣꯏꯔꯗꯤ ꯄꯤꯛꯇꯛ ꯆꯤꯡꯇꯛꯅ ꯁꯥꯕ ꯀꯩꯗꯧꯒꯦꯕ? ꯂꯦꯝꯍꯧꯔꯤꯕ ꯀꯥ ꯃꯌꯥꯝꯁꯤꯗꯤ ꯚꯨꯠ ꯂꯥꯏ ꯂꯩꯅꯕ꯭ꯔꯥ ꯈꯪꯗꯦ꯫ ꯊꯥꯗꯣꯏꯒꯤ ꯄꯨꯟꯁꯤꯗ ꯁꯤꯒꯨꯝꯕ ꯌꯨꯝꯁꯦ ꯏꯁꯥꯒꯤ ꯐꯪꯗ꯭ꯔꯃꯛꯁꯨ ꯃꯤꯅꯥꯏ ꯑꯣꯏꯔꯨꯕꯒꯤ ꯀꯥꯟꯅꯕ ꯍꯥꯏꯁꯦ ꯌꯨꯝꯁꯤꯗ ꯊꯕꯛ ꯐꯥꯎꯗꯤ ꯁꯨꯕ ꯐꯪꯉꯦꯗꯅ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯅꯨꯡꯁꯤꯅ ꯁꯥꯠꯂꯤꯕ ꯂꯩꯁꯤꯡ ꯑꯗꯨ ꯎꯕꯗ ꯂꯩꯗ ꯈꯣꯏꯗꯥꯖꯕꯤ ꯊꯥꯗꯣꯏꯗꯨ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯜ ꯁꯨꯅ ꯊꯝꯂꯤꯕ ꯂꯩ ꯒꯝꯂꯥꯁꯤꯡ ꯑꯗꯨꯗ ꯅꯣꯛꯇꯨꯅ ꯌꯦꯡꯖꯩ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯀꯕꯣꯛ ꯂꯩ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯊꯦꯡꯒꯦ ꯍꯦꯛ ꯇꯧꯕꯗ ꯈꯪꯍꯧꯗꯅ ꯑꯍꯧꯕ ꯁꯞꯇ꯭ꯔ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯅꯨꯄꯥ ꯑꯃꯅ ꯈꯪꯂꯥꯎ ꯂꯧꯔꯛꯏ꯫ ꯑꯣꯏ, ꯀꯅꯥꯅꯣ ꯑꯗꯨꯗꯩꯗꯣ? ꯃꯤ ꯃꯌꯨꯝꯁꯤꯗ ꯂꯩ ꯍꯨꯔꯥꯟꯒꯦ ꯈꯜꯂꯤꯔꯣ? ꯅꯃꯥꯏꯗꯨ ꯊꯨꯒꯥꯏꯌꯨꯔꯣ? ꯍꯥꯠꯇꯣꯛꯄꯤꯌꯨꯔꯣ?
ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯊꯥꯗꯣꯏꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯣꯟꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯅꯤꯗꯨꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯁꯥꯊꯤꯅ ꯆꯥꯟꯅꯈ꯭ꯔꯦ ꯃꯌꯥ ꯀꯥꯗꯨꯅ ꯑꯃꯅ ꯑꯃꯕꯨ ꯉꯛꯅ ꯌꯦꯡꯅꯩ ꯂꯝꯖꯤꯡꯕ ꯁꯨꯛꯊꯣꯛꯂꯒ ꯇꯧ ꯉꯝꯕꯤꯗꯨꯅꯤꯅ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ ꯊꯥꯗꯣꯏꯁꯨ ꯍꯟꯗꯦ ꯂꯝꯖꯤꯡꯕꯕꯨ ꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯒ ꯆꯞ ꯃꯥꯟꯅꯕ ꯋꯥꯍꯪꯅꯤ ꯑꯩꯅ ꯍꯪꯂꯤꯁꯤꯁꯨ ꯅꯨꯃꯤꯗꯥꯡꯁꯤꯗ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯅꯪꯅ ꯂꯥꯛꯏꯁꯦ ꯀꯔꯤ ꯃꯔꯝꯅꯣꯕ ꯂꯝꯖꯤꯡꯕ ꯋꯥꯗꯨ ꯇꯥꯕꯗ ꯑꯀꯣꯏꯕꯗꯨꯗ ꯉꯛꯆꯥꯟꯅꯅ ꯌꯦꯡꯂꯒ ꯋꯥꯊꯕ ꯃꯈꯩ ꯅꯣꯛꯂꯒ ꯍꯦ ꯃꯄꯨ ꯅꯠꯇꯅ ꯃꯄꯨ ꯁꯥꯕꯤ ꯅꯀꯣꯛꯇ ꯅꯥꯄꯤ ꯄꯛꯄꯒꯤ ꯋꯥꯗꯣ ꯉꯥꯡꯀꯅꯨ ꯁꯤ ꯀꯅꯥꯅ ꯅꯣꯏ ꯌꯨꯝꯅꯦ ꯍꯥꯏꯕ ꯅꯃꯪꯗ ꯐꯥꯎꯕ ꯑꯣꯏꯔꯣꯏꯗꯕ ꯃꯪꯂꯥꯅꯗꯣ ꯇꯥꯏꯕꯪꯗ ꯃꯪꯐꯥꯎꯅꯔꯅꯤ ꯁꯤꯔꯕ ꯅꯪ ꯈꯜꯂꯤꯁꯦ ꯑꯣꯏ ꯂꯩꯀꯥꯏ ꯇꯥꯅꯅꯕ ꯂꯩ ꯍꯨꯔꯥꯟꯕꯤꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯇ꯭ꯔꯤꯉꯩꯗ ꯌꯥꯝ ꯊꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯃꯤ ꯃꯌꯨꯝꯗꯒ ꯌꯧꯁꯜꯂꯛꯇꯅ ꯅꯪ ꯌꯥꯝ ꯉꯝꯃꯤꯅꯦ ꯍꯥ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯉꯛꯅ ꯑꯦ ꯂꯨꯆꯤꯡꯕ ꯑꯁꯤꯗꯤ ꯅꯍꯥꯟꯒꯤ ꯂꯩꯁꯥꯕꯤꯗꯣ ꯅꯠꯇ꯭ꯔꯣ ꯃꯥꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ ꯑꯁꯨꯝꯅ ꯌꯧ ꯌꯧ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯏꯅꯥꯈꯨꯟꯕꯤ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯊꯥꯗꯣꯏꯗꯨ ꯐꯨꯅꯒꯗꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯝꯕ ꯑꯗꯨꯗ ꯄꯥꯈꯠꯅ ꯍꯥꯏ ꯀꯩꯗꯧꯅꯔꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯤꯅ ꯇꯥꯔꯒ ꯈꯠꯅꯕ ꯃꯥꯜꯂꯅꯤꯅꯦ ꯏꯃꯥ ꯃꯁꯤꯒꯤ ꯇꯧꯉꯝꯕꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯕꯣꯛꯂꯩꯁꯦ ꯍꯨꯔꯥꯟꯒꯦ ꯇꯧꯔꯝꯃꯤꯅꯤ ꯂꯩꯀꯥꯏ ꯇꯥꯛꯂꯒ ꯈꯣꯡꯒꯣꯏꯅꯗ꯭ꯔꯤꯉꯩꯗ ꯌꯥꯝ ꯊꯨꯅ ꯆꯠꯍꯟꯈꯣ ꯏꯃꯥ ꯍꯥꯏꯅ ꯀꯧꯈꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯊꯥꯗꯣꯏ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯇꯥꯔꯤ ꯏꯅꯥꯈꯨꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯂꯝꯍꯦꯟꯕ ꯑꯃ ꯂꯩ ꯍꯥꯏꯕꯗꯨ ꯃꯁꯤ ꯑꯣꯏꯔꯝꯂꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯗ ꯊꯥꯗꯣꯏ ꯃꯥꯅ ꯉꯥꯡꯊꯣꯛꯂꯨꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯏꯀꯥꯏꯖꯔꯛꯂꯗꯨꯅ ꯇꯨꯃꯤꯟꯅ ꯃꯔꯩ ꯆꯤꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯍꯩ ꯑꯉꯥꯎꯕ ꯃꯁꯤꯅꯤꯅꯦ ꯅꯪꯅ ꯏꯅꯦ ꯏꯅꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯋꯥꯏ ꯇꯥꯅ ꯁꯣꯟꯖꯔꯝꯕ ꯁꯥꯕꯤꯇ꯭ꯔꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥ ꯍꯥꯏꯕꯗꯣ ꯉꯁꯤꯗꯒꯤꯅꯦ ꯏꯆꯥꯁꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯗꯕꯅꯤ ꯅꯆꯜꯒꯨꯝꯅ ꯈꯜꯂꯨ ꯕꯦꯝꯃ ꯅꯪꯕꯨ ꯀꯕꯣꯛꯂꯩꯁꯦ ꯄꯥꯝꯕ꯭ꯔꯅꯦ ꯏꯃꯥ ꯑꯩꯗꯤ ꯂꯩꯁꯦ ꯈꯔ ꯉꯥꯎꯖꯩ ꯑꯗ ꯀꯕꯣꯛꯂꯩꯁꯦ ꯎꯕꯗ ꯌꯥꯝ ꯄꯥꯝꯕ ꯑꯃꯗꯤ ꯄꯣꯛꯂꯨꯔꯦ ꯑꯗ ꯁꯨꯝ ꯄꯥꯏꯗꯨꯅ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯍꯦꯛꯇꯤ ꯍꯦꯛꯑꯣꯏꯗ ꯏꯆꯦ ꯅꯪꯅꯕꯨꯡꯅ ꯉꯥꯡꯕꯁꯦ ꯁꯥꯎꯒꯅꯨꯀꯣ ꯋꯥꯉꯥꯡ ꯁꯉꯥꯡ ꯀꯌꯥ ꯍꯩꯖꯗꯕꯅꯤ ꯅꯪꯅꯕꯨ ꯄꯥꯝꯂꯕꯗꯤ ꯍꯦꯛꯎ ꯂꯝꯖꯤꯡꯕ ꯈꯣꯜ ꯋꯥꯡꯂꯞꯅ ꯍꯦꯛꯄ ꯌꯥꯔꯣꯏ ꯃꯗꯨ ꯑꯩꯒꯤꯅꯤ ꯍꯦꯛꯂꯝꯕꯗ ꯅꯈꯨꯠ ꯑꯗꯣ ꯀꯛꯀꯗꯕꯅꯤ ꯈꯪꯉꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯝꯖꯤꯡꯕꯗꯨ ꯏꯃꯨꯡꯗ ꯐꯤꯡꯅ ꯆꯪꯈꯤꯔꯝꯃꯤ ꯏꯅꯥꯈꯨꯟꯕꯤꯅ ꯍꯩꯃꯥ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ ꯀꯃꯥꯏ ꯉꯥꯡꯅꯅꯤ ꯑꯩꯗꯤ ꯂꯨꯆꯤꯡꯕꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯔꯤꯕ ꯇꯣꯟꯇꯣꯟꯅ ꯏꯅꯦ ꯉꯁꯤꯗꯤ ꯑꯃꯁꯦ ꯃꯅꯥ ꯄꯥꯏꯕ ꯌꯥꯗꯈꯩ ꯁꯥꯎꯔꯒ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯁ꯭ꯋꯥꯏꯗ ꯑꯐꯥꯎ ꯁꯥꯔꯒ ꯇꯥꯏꯁꯤꯟꯅꯗꯅ ꯇꯧꯔꯤ ꯏꯅꯥꯈꯨꯟꯕꯤꯅ ꯑꯁ ꯁꯥꯎꯒꯠꯂꯛꯀꯟꯕ ꯍꯦꯟꯃꯟꯈ꯭ꯔꯦꯗ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯕ ꯌꯥꯗꯦ ꯃꯁꯤꯅ ꯀꯝꯗꯧꯗꯣꯏꯅꯣ ꯏꯃꯥꯗꯤꯅꯦ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦꯗ ꯁꯥꯎꯕ ꯐꯅꯕ ꯏꯅꯦ ꯅꯃꯧ ꯅꯨꯄꯤ ꯑꯃ ꯊꯤꯖꯜꯂꯣꯗꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯌꯨ ꯌꯥꯔꯛꯀꯗꯕꯗꯤ ꯏꯔꯩꯕꯨ ꯂꯩꯗꯧ ꯃꯥꯟꯗꯦꯗ ꯐꯔꯦ ꯆꯥꯛ ꯆꯥꯈ꯭ꯔꯁꯤ ꯆꯪꯉꯛꯑꯣ ꯕꯦꯝꯃ ꯊꯥꯗꯣꯏ ꯅꯪꯁꯨ ꯆꯪꯉꯛꯑꯣ ꯊꯦꯡꯈ꯭ꯔꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯊꯥꯗꯣꯏꯁꯨ ꯇꯨꯡ ꯏꯟꯅꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯇꯣꯟꯇꯣꯟꯅ ꯑꯦ ꯂꯩꯁꯥꯕꯤ ꯅꯪ ꯅꯁꯛꯇꯣ ꯀꯩꯅꯣꯝꯗꯤ ꯊꯃꯣꯏꯁꯤꯗ ꯐꯥꯎꯏꯀꯣ ꯆꯠꯂꯣꯍꯦ ꯃꯪꯗ ꯎꯕꯗ ꯈꯪꯒꯗꯕ ꯁꯛꯇꯥ ꯑꯃ ꯄꯥꯜꯂꯒ ꯂꯩꯁꯥꯕꯤꯗꯁꯨ ꯂꯛꯅꯕꯒ ꯁꯥꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯇꯧꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯇꯣꯟꯇꯣꯟ ꯃꯃꯥꯏꯗꯨ ꯄꯥꯏꯔꯒ ꯀꯩꯅꯣ ꯑꯩꯕꯨ ꯁꯛ ꯀꯌꯥꯝ ꯊꯤꯔꯒꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯗꯤ ꯑꯩꯉꯣꯟꯗ ꯀꯦꯟꯅꯔꯤꯅꯤ ꯍꯦꯔꯥ ꯃꯁꯤ ꯂꯩꯁꯥꯕꯤꯁꯦ ꯃꯃꯤꯠ ꯁꯣꯏꯗꯅ ꯇꯥꯡꯉꯝꯅꯤ ꯃꯊꯪꯒꯤ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯃꯇꯝꯗꯅꯤ ꯊꯥꯗꯣꯏ ꯑꯗꯨ ꯆꯥ ꯂꯣꯟꯕ ꯂꯣꯏꯔꯗꯨꯅ ꯏꯅꯥꯈꯨꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯏꯃꯥꯁꯦ ꯆꯥ ꯄꯥꯏꯕꯤꯌꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯆꯥꯗꯤ ꯏꯃꯥꯁꯨ ꯌꯥꯎꯒꯦ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯎꯄꯨꯒꯤ ꯐꯤꯁꯦ ꯆꯥꯏꯗꯨꯅ ꯂꯩꯔꯝꯕꯁꯤꯗ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤ ꯅꯈꯣꯏ ꯌꯥꯝꯕꯨꯡꯗꯤ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯣ ꯃꯥꯒꯤ ꯆꯥ ꯄꯤꯔꯝꯂꯕ꯭ꯔꯣ ꯌꯥꯝꯕꯨꯡ ꯍꯥꯏꯁꯤꯕꯨ ꯀꯅꯥꯅꯣ ꯏꯃꯥꯁꯦ ꯉꯔꯥꯡꯗꯤ ꯃꯤ ꯑꯅꯤꯈꯛꯇ ꯌꯨꯝꯁꯤꯗ ꯂꯩ ꯍꯥꯏꯗꯥꯏꯅꯦ ꯏꯍꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯅꯪꯅꯗꯤꯅꯦ ꯌꯥꯝꯕꯨꯡ ꯍꯥꯏꯅ ꯊꯣꯛꯂꯝꯒꯅꯤꯅꯦ ꯑꯁ ꯏꯃꯥꯁꯦ ꯑꯩ ꯗꯗꯥ ꯑꯗꯨꯝ ꯀꯧꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯌꯥꯝꯕꯨꯡ ꯍꯥꯏꯕ ꯃꯤꯡꯁꯦ ꯌꯥꯝ ꯀꯦꯁꯟꯅꯕ ꯃꯥꯜꯂꯤ ꯑꯩ ꯀꯧꯕ ꯍꯩꯅꯗꯧ ꯃꯥꯟꯗꯦꯗ ꯏꯆꯥꯅ ꯉꯥꯡꯊꯣꯔꯛꯄꯁꯦ ꯑꯩꯗꯤ ꯄꯪꯅꯨꯡꯗ ꯍꯦꯛ ꯅꯨꯡꯁꯤꯈ꯭ꯔꯦ ꯍꯣꯏ ꯅꯪꯅꯕꯨ ꯍꯩꯅꯗꯦ ꯍꯥꯏꯔꯕꯗꯤ ꯍꯩꯅꯕ ꯑꯃ ꯈꯜꯂꯒ ꯍꯦꯛꯇ ꯀꯧ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯣ ꯏꯕꯦꯝꯃ ꯃꯥꯒꯤꯗꯤꯅꯦ ꯆꯤꯅꯤ ꯌꯥꯝꯅ ꯊꯨꯝꯍꯜꯂꯨꯅꯨꯀꯣ ꯆꯝꯅ ꯄꯤꯌꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯗꯣꯏꯗꯨ ꯊꯣꯔꯛꯏ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯆꯤꯅꯤ ꯆꯝꯅ ꯈꯔ ꯂꯣꯟꯊꯣꯛꯂꯒ ꯇꯥꯛꯂꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯥ ꯄꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯁꯧ ꯂꯥꯡꯂꯒ ꯂꯥꯛꯏ ꯏꯁ ꯍꯅꯨꯕ ꯌꯥꯝ ꯁꯥꯏ ꯆꯤꯅꯤ ꯊꯨꯝꯕ ꯌꯥꯗꯦ ꯑꯆꯝꯕ ꯀꯥꯏꯅ ꯁꯛꯇꯥ ꯑꯗꯨꯒ
ꯔꯥꯕꯣꯟꯒꯤ ꯑꯁꯥꯎꯕ ꯃꯥꯏꯗ ꯍꯦꯛ ꯄꯥꯟꯁꯤꯜꯂꯗꯅ ꯀꯤꯖꯩ ꯍꯥꯏꯕ ꯌꯥꯝꯅ ꯁꯨꯡꯅꯣꯛ ꯅꯣꯛꯄ ꯍꯩꯇꯕ ꯈꯪꯗꯦ ꯎꯅꯤ ꯈꯟꯕꯗ ꯀꯤꯕꯨ ꯀꯤꯖꯩ ꯃꯤꯅꯥꯏ ꯑꯣꯏꯔꯨꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯗꯅ ꯆꯪꯉꯕ ꯍꯥꯏꯗꯨꯅꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯒ ꯆꯥ ꯄꯨꯖꯔꯛꯏꯌꯦ ꯑꯁꯨꯝꯅ ꯍꯥꯏꯔꯕꯁꯨ ꯀꯩꯁꯨ ꯄꯥꯈꯨꯝ ꯄꯤꯔꯛꯂꯝꯗꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯥꯏ ꯑꯗꯨꯕꯨ ꯀꯩꯁꯨ ꯄꯥꯈꯨꯝ ꯐꯪꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯊꯥꯗꯣꯏ ꯁꯧꯔꯥꯡꯅꯅ ꯃꯅꯥꯁꯤꯅ ꯄꯪꯁꯤꯟꯅꯔꯦ ꯀꯩꯅꯣ ꯈꯪꯗꯦ ꯃꯤꯅ ꯆꯥ ꯄꯨꯔꯛꯑꯦ ꯍꯥꯏꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨꯗ ꯀꯥꯎꯁꯤꯟꯕꯒꯤ ꯃꯑꯣꯡ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯊꯣꯡ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯍꯥꯡꯇꯣꯔꯛꯏ ꯑꯣꯏꯔꯝꯂꯤꯕ ꯊꯥꯗꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯝꯖꯤꯡꯕ ꯊꯧꯁꯥꯗꯅ ꯌꯦꯡꯂꯒ ꯀꯩ ꯍꯥꯏꯅꯤꯡꯉꯤꯕ ꯅꯪꯒꯤꯗꯨꯅ ꯑꯣꯏ ꯏꯄꯤꯒꯦ ꯄꯤꯈꯩ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯨ ꯏꯃꯥꯁꯤ ꯂꯩꯔꯝꯕꯒꯤ ꯅꯪ ꯑꯩꯅ ꯈꯔ ꯂꯦꯝꯅ ꯊꯥꯕꯤꯕꯅꯤ ꯑꯇꯩꯒꯤ ꯑꯣꯏꯔꯝꯂꯕꯗꯤꯅꯦ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯌꯦꯡꯒꯗꯕ ꯅꯠꯇꯦ ꯅꯃꯥꯏꯅ ꯃꯔꯣꯜ ꯑꯃ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯕ ꯏꯃꯥꯁꯤꯅ ꯗꯗꯥꯗ ꯆꯥ ꯄꯤꯔꯨꯆꯣ ꯍꯥꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯗꯨ ꯂꯝꯖꯤꯡꯕꯗ ꯄꯤꯁꯤꯜꯂꯒ ꯐꯤꯡꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯦꯟꯈ꯭ꯔꯦ ꯂꯝꯖꯤꯡꯕꯅ ꯗꯗꯥꯒꯩꯅ ꯍꯩꯅꯗꯦ ꯆꯥꯁꯤꯕꯨ ꯍꯨꯒ ꯍꯥꯞꯆꯥꯠꯂ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯊꯥꯗꯣꯏ ꯑꯗꯨ ꯏꯁꯩ ꯉꯪꯂꯒ ꯆꯥꯛ ꯊꯣꯡꯂꯒ ꯂꯩꯔꯤꯉꯩ ꯂꯝꯖꯤꯡꯕꯅ ꯁꯥꯎꯔꯥꯡꯅꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯐꯠ ꯍꯥꯡꯇꯣꯔꯛꯂꯒ ꯑꯣꯏ ꯅꯪꯒꯤ ꯏꯁꯩꯗꯨ ꯁꯛꯇ꯭ꯔꯃꯛ ꯁꯨꯡꯌꯥ ꯌꯥꯗꯕ꯭ꯔꯥ ꯑꯩ ꯁꯣꯝꯗ ꯊꯕꯛ ꯑꯝꯇ ꯇꯧ ꯌꯥꯗ꯭ꯔꯦ ꯀꯗꯥꯏꯗꯅꯣ ꯁꯧꯆꯨꯆꯣ ꯇꯥꯏꯡꯗꯦ ꯅꯈꯣꯟ ꯁꯛꯇꯥꯗꯨꯒ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯠ ꯑꯃꯨꯛ ꯊꯤꯡꯖꯤꯟꯈꯤ ꯃꯇꯧ ꯑꯗꯨꯗ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯆꯥ ꯂꯣꯟꯖꯔꯝꯕ ꯊꯥꯗꯣꯏ ꯑꯗꯨ ꯏꯉꯛ ꯉꯛꯅ ꯁꯣꯜꯂꯛꯏ ꯑꯁꯤꯗꯤ ꯉꯥꯎꯔꯤꯅ ꯀꯩꯅꯣ ꯃꯥꯅ ꯑꯁꯨꯛ ꯌꯥꯝ ꯏꯁꯧ ꯂꯥꯡꯉꯤꯁꯤꯕꯣ ꯃꯁꯛꯁꯤ ꯑꯩꯒꯤ ꯈꯣꯟꯁꯤꯕꯨ ꯊꯤ ꯀꯥꯏꯅ ꯑꯁꯤ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯈꯪꯍꯧꯗꯦ ꯅꯨꯄꯥ ꯑꯗꯨ ꯌꯥꯝ ꯐꯤꯡꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯏ ꯊꯥꯗꯣꯏꯗꯤ ꯃꯗꯨ ꯎꯕꯗ ꯊꯃꯣꯏ ꯃꯤꯍꯨꯟ ꯑꯗꯨ ꯌꯥꯡꯈꯠꯂꯛꯏ ꯃꯥꯅ ꯁꯣꯟꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯇꯔꯥꯎ ꯇꯔꯥꯎꯕꯤ ꯃꯤꯁꯅꯥ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯍꯟꯅ ꯌꯦꯡꯗꯅ ꯆꯥꯛꯈꯨꯝꯗꯒꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯂꯒ ꯈꯣꯜ ꯋꯥꯡꯂꯞꯅ ꯑꯣꯏ ꯆꯥꯗꯣ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯣ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯖꯥꯠꯅꯤ ꯑꯩ ꯅꯨꯡ ꯐꯨꯠꯂꯤꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯑꯣꯟꯊꯣꯛ ꯀꯨꯏꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯊꯥꯗꯣꯏ ꯍꯧꯖꯤꯛꯇꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯏꯃꯥ ꯏꯄꯦꯝꯃ ꯁꯤꯕꯨ ꯁꯤꯔꯝꯅꯤꯗ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯥꯗꯣꯏꯗꯨ ꯃꯈꯨꯠꯇ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯥꯏꯔꯒ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯂꯒ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯈꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯣꯗꯤ ꯍꯥꯏ ꯑꯗꯨꯒ ꯃꯥꯅ ꯈꯥꯏ ꯃꯥꯡꯈ꯭ꯔꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯍꯧꯏ ꯑꯗꯨꯕꯨ ꯎꯔꯦ ꯂꯩꯀꯣꯜ ꯑꯗꯨꯗ ꯊꯥꯔꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩꯔꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯊꯥꯗꯣꯏ ꯉꯛꯅ ꯀꯩ ꯍꯥꯏꯕꯁꯤꯅ ꯅꯣꯛꯄꯒ ꯍꯩꯖꯥꯠꯂꯣ ꯁꯤꯕꯣ ꯌꯥꯝ ꯄꯛꯇꯤꯌꯦ ꯑꯗꯣ ꯃꯔꯥꯁꯤꯒꯁꯨ ꯂꯩꯔꯤ ꯅꯣꯛꯄꯗ ꯑꯁꯨꯛ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯅꯣꯛꯄ ꯍꯧꯅꯕ꯭ꯔꯕ ꯏꯁꯧ ꯖꯥꯎꯁꯤꯗꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯨꯄꯥ ꯑꯗꯣ ꯐꯝꯅ ꯐꯝꯅ ꯂꯥꯎꯔꯛꯏ ꯑꯣꯏ ꯀꯩ ꯌꯦꯡꯉꯤꯅꯣ ꯑꯗꯨꯗ ꯁꯠ ꯄꯨꯔꯛꯑꯣ ꯑꯧ ꯄꯨꯖꯔꯛꯑꯦ ꯗꯗꯥ ꯂꯝꯖꯤꯡꯕ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯒ ꯑꯆꯥ ꯑꯊꯛꯇꯨ ꯂꯧꯔꯒ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯗꯗꯥ ꯀꯧ ꯍꯥꯏꯒꯦ ꯏꯃꯥꯁꯤꯅꯕꯨꯗꯤ ꯌꯥꯝꯕꯨꯡ ꯊꯣꯛꯑꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯤꯡꯒꯧꯗꯣ ꯑꯩ ꯀꯌꯥ ꯍꯩꯅꯗꯕ ꯅꯪꯅ ꯌꯥꯝꯕꯨꯡ ꯍꯩꯅꯗꯕꯒꯨꯝꯅ ꯑꯩꯅꯁꯨ ꯗꯗꯥ ꯍꯥꯏꯕꯗꯣ ꯌꯥꯝ ꯍꯩꯅꯗꯦ ꯀꯧꯅꯤꯡꯗ꯭ꯔꯒꯅ ꯀꯧꯔꯛꯀꯅꯨ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨ ꯈꯛꯇꯧ ꯃꯤꯡ ꯀꯧꯗ ꯌꯥꯗꯦ ꯍꯥꯏꯕ ꯋꯥ ꯑꯝꯇ ꯂꯩꯇꯦ ꯍꯣꯏ ꯑꯗꯨꯗꯤ ꯂꯨꯆꯤꯡꯕ ꯍꯥꯏꯅ ꯀꯧꯔꯒꯦ ꯀꯔꯤ ꯅꯪꯕꯨ ꯑꯩꯒꯤ ꯏꯅꯥꯏꯔꯣ ꯑꯗꯨꯒ ꯑꯩꯁꯤꯅ ꯅꯪꯒꯤ ꯅꯤꯡꯊꯧꯔꯕ ꯅꯪꯅ ꯂꯨꯆꯤꯡꯕꯒ ꯀꯧꯒꯦ ꯍꯥꯏꯗꯣ ꯊꯥꯗꯣꯏ ꯃꯆꯤꯟ ꯑꯗꯣ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯈꯨꯝꯂꯛꯏ ꯃꯤꯅꯁꯨ ꯁꯨꯝ ꯀꯧꯕꯗꯨꯗ ꯑꯩꯅ ꯇꯥꯕꯗꯨꯗ ꯑꯗꯨꯗꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇꯁꯨ ꯃꯤꯅ ꯑꯗꯨꯒꯤ ꯃꯤꯡꯗꯨ ꯀꯧꯔꯝꯃꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯀꯧꯗꯣꯏꯔꯕꯅ ꯊꯥꯗꯣꯏ ꯏ ꯀꯥꯔꯛꯂꯤ ꯋꯥꯗꯤ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯂꯝꯖꯤꯡꯕꯗ ꯌꯦꯡꯂꯒ ꯂꯩ ꯂꯝꯖꯤꯡꯕꯅ ꯑꯉꯥꯡꯅ ꯑꯍꯩ ꯑꯄꯥ ꯌꯥꯝ ꯁꯥꯒꯅꯨ ꯏꯃꯥꯗꯤ ꯄꯨꯡ ꯀꯌꯥꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯄ ꯍꯧꯏ ꯂꯝꯖꯤꯡꯕꯅ ꯎꯁꯤꯗ꯭ꯔꯤꯔꯣ ꯋꯥꯍꯪ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯆꯠꯈꯤꯒ ꯇꯧꯔꯤꯗꯣ ꯍꯟꯗꯛꯃꯨꯛꯇꯤ ꯊꯥꯗꯣꯏꯗꯨ ꯍꯤꯡ ꯀꯥꯔꯛꯂꯦ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯑꯣꯟꯊꯣꯔꯛꯂꯒ ꯑꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯔꯣꯗꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯃꯨꯛ ꯍꯥꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯃꯨꯛ ꯍꯥꯏ ꯑꯩꯁꯨ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦ ꯈꯪꯉꯕ ꯀꯩ ꯅꯨꯄꯥꯅೋ ꯈꯪꯗꯦꯅꯦ ꯏꯁꯧ ꯃꯆꯥ ꯑꯃ ꯇꯧꯔꯛꯄꯗꯨꯗ ꯂꯝꯖꯤꯡꯕ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯅ ꯄꯥꯡꯊꯣꯛꯂꯒ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯛꯏ ꯅꯪꯁꯦ ꯁꯥꯎꯕꯁꯨ ꯍꯩꯕ꯭ꯔꯣ ꯍꯩꯕ ꯍꯩꯇꯕꯩ ꯋꯥ ꯅꯠꯇꯦ ꯍꯥꯏꯒꯗꯕ ꯋꯥꯗꯣ ꯁꯠ ꯁꯠ ꯍꯥꯏꯔꯗꯤ ꯐꯩꯗꯅ ꯑꯩꯁꯦ ꯌꯨꯝꯁꯤꯗ ꯊꯕꯛ ꯁꯨꯕ ꯑꯣꯏꯅ ꯂꯥꯛꯄꯅꯤ ꯇꯧꯒꯗꯕ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯗꯣ ꯐꯖꯅ ꯄꯥꯡꯊꯣꯛꯄ ꯄꯥꯝꯃꯤ ꯂꯝꯖꯤꯡꯕ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯛꯂꯒ
ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ ꯍꯌꯦꯡ ꯃꯈꯩꯗꯤ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯄꯟꯒꯦ ꯈꯜꯂꯛꯀꯅꯨ ꯑꯩ ꯏꯁꯥꯃꯛ ꯂꯟ ꯊꯨꯝꯅ ꯌꯣꯝꯁꯤꯟꯕ ꯃꯐꯝꯗ ꯂꯩꯔꯕꯁꯨ ꯃꯤꯕꯨ ꯑꯗꯨ ꯍꯥꯛꯅ ꯍꯟꯊꯕ ꯃꯤꯠꯌꯦꯡꯗ ꯊꯝꯒꯗꯕ ꯃꯤꯁꯛ ꯑꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯑꯩꯒꯤ ꯌꯨꯝꯗ ꯃꯔꯤ ꯑꯃꯠꯇ ꯊꯣꯛꯅꯗꯕ ꯂꯩꯕꯕꯨ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯐꯠꯇꯕ ꯑꯃꯗꯤ ꯍꯟꯊꯅ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯤ ꯑꯗꯨꯅ ꯅꯪ ꯃꯇꯨꯡꯗꯗꯤ ꯅꯆꯤꯟꯗꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥ ꯊꯣꯛꯍꯟꯒꯦ ꯍꯥꯏꯗꯨꯅ ꯈꯟꯒꯅꯨ ꯅꯪꯁꯨ ꯌꯨꯝꯁꯤꯒꯤ ꯃꯤꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯍꯥꯏꯔꯝꯂꯤꯕ ꯇꯧꯔꯤꯕ ꯃꯑꯣꯡ ꯀꯌꯥ ꯑꯗꯨꯗ ꯊꯥꯗꯣꯏ ꯉꯥꯏꯍꯥꯛꯇꯤ ꯃꯥꯂꯪꯄꯥꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯀꯣꯡ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯗꯨꯅ ꯂꯩꯔꯤ ꯊꯃꯣꯏꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯣꯏꯔꯣꯏꯗꯕ ꯃꯪꯂꯥꯟ ꯑꯃꯒꯤ ꯗꯣꯂꯥꯟ ꯁꯥꯒꯠꯄ ꯍꯧꯔꯛꯏ ꯂꯝꯖꯤꯡꯕꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯈꯪꯉꯥꯞ ꯍꯥꯞꯅꯤꯡꯂꯛꯏ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯋꯥꯉꯥꯡ ꯁꯉꯥꯡ ꯁꯥꯖꯠꯇ ꯃꯥꯕꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯍꯟꯕ ꯃꯈꯩ ꯉꯥꯎꯍꯟꯕ ꯑꯃ ꯍꯦꯛ ꯍꯦꯛ ꯌꯥꯎꯔꯛꯄ ꯑꯁꯤ ꯊꯥꯗꯣꯏ ꯈꯥꯡꯕ ꯉꯝꯖꯗꯦ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯐꯥꯖꯤꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ ꯂꯝꯖꯤꯡꯕꯅ ꯏꯁꯧ ꯂꯥꯡꯂꯒ ꯏꯃꯥ ꯑꯩꯅ ꯁꯥꯎꯔꯒ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯕꯗꯨꯔꯣ ꯏꯃꯥꯅ ꯄꯥꯝꯃꯤꯁꯦ ꯑꯩ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ ꯑꯩ ꯅꯨꯄꯤ ꯍꯩꯅꯗꯦ ꯍꯥꯏꯗꯅ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯅꯪꯅ ꯊꯤꯅ ꯉꯥꯡꯕꯤꯔꯨꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯃꯤ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯏꯃꯥꯟꯅꯕꯤꯗꯣ ꯊꯥꯏꯅ ꯑꯣꯟꯊꯣꯛꯅ ꯂꯨꯅ ꯇꯤꯟꯅꯖꯔꯛꯈ꯭ꯔꯕꯅꯤ ꯃꯥ ꯑꯩ ꯆꯥꯎꯔꯒ ꯏꯆꯥ ꯏꯆꯥ ꯄꯤꯅꯁꯤ ꯍꯥꯏꯅꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯐꯥꯔꯦ ꯍꯥꯏꯗꯅ ꯅꯈꯣꯏ ꯑꯅꯤ ꯎꯅꯧ ꯍꯥꯏꯗꯅ ꯎꯅꯍꯜꯂꯤ ꯑꯗꯨꯒ ꯀꯩꯅꯣꯕ ꯅꯪꯅ ꯑꯉꯥꯡ ꯑꯗꯨꯗ ꯊꯤꯅ ꯉꯥꯡꯕꯤꯔꯤ ꯀꯞꯇꯅ ꯂꯩꯔꯝꯃꯦ ꯍꯥꯏꯁꯦ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯏꯃꯥꯏꯁꯦ ꯀꯝꯗꯧꯅ ꯎꯠꯇꯣꯏꯅꯣꯕ ꯐꯅ ꯅꯪꯅ ꯄꯥꯝꯗꯦ ꯍꯥꯏꯔꯕꯁꯨꯅꯦ ꯐꯖꯅ ꯍꯥꯏꯔꯝꯕ ꯌꯥꯏꯗꯅ ꯏꯃꯥ ꯑꯩꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕꯁꯨ ꯇꯥꯍꯟꯕꯤꯒꯅꯣ ꯅꯨꯄꯤꯗꯣ ꯏꯔꯥꯡ ꯌꯥꯝ ꯐꯨꯏ ꯌꯥꯝ ꯍꯩꯅꯗꯦ ꯑꯩꯅ ꯐꯖꯅ ꯄꯥꯝꯗꯦ ꯍꯩꯅꯗ꯭ꯔꯦ ꯍꯥꯏꯔꯗꯨꯃꯛꯇꯗ ꯃꯤꯒꯤ ꯈꯨꯗꯥꯡ ꯑꯁꯤ ꯃꯤꯃꯥꯡꯗꯨꯗ ꯄꯥꯏꯔꯒ ꯌꯥꯝ ꯀꯦꯁꯤꯟꯅꯔꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯏ ꯀꯥꯕ ꯍꯦꯟꯃꯟꯗꯅ ꯊꯤꯅ ꯉꯥꯡꯊꯠꯂꯝꯕꯅꯤ ꯏꯅꯥꯈꯣꯟꯕꯤ ꯃꯀꯣꯛꯇꯣ ꯄꯥꯏꯔꯒ ꯃꯊꯥ ꯌꯥꯝꯅ ꯁꯥꯅ ꯑꯁ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯃꯊꯥ ꯁꯥꯈ꯭ꯔꯦꯗ ꯑꯗꯨ ꯀꯨꯏꯅ ꯇꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕꯤꯗꯣ ꯃꯆꯥ ꯏꯆꯥ ꯍꯛꯇꯛ ꯑꯁꯤꯗ ꯀꯧꯅꯗꯕ ꯇꯥꯔꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ ꯂꯝꯖꯤꯡꯕ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯧꯅꯗꯕ ꯇꯥꯔꯦꯗꯅ ꯑꯩꯗꯤ ꯍꯩꯅꯗꯦ ꯄꯜꯂꯛꯀꯅꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯝꯖꯤꯡꯕꯗꯣ ꯃꯥꯡꯒꯣꯜ ꯑꯗꯨꯒꯤ ꯈ꯭ꯋꯥꯏ ꯀꯥꯆꯤꯟꯗ ꯂꯦꯞꯂꯒ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯆꯨꯔꯨꯞ ꯃꯇꯦꯛ ꯑꯃ ꯂꯧꯊꯣꯛꯂꯒ ꯆꯝꯗꯨꯅ ꯊꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯃꯩꯉꯥꯜ ꯑꯗꯨꯗ ꯃꯁꯝ ꯏꯁꯥꯡ ꯁꯥꯡꯕ ꯃꯈꯩ ꯍꯤꯛ ꯍꯤꯛ ꯆꯤꯡꯂꯒ ꯀꯞꯂꯒ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯨꯡ ꯈꯪꯍꯟꯍꯜꯂꯤ ꯑꯣꯏꯃ ꯀꯩꯅꯣ ꯃꯤꯔꯣ ꯂꯥꯏꯔꯣ ꯁꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯃꯃꯤꯠ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯊꯥꯗꯣꯏ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯉꯛꯅ ꯅꯪꯗꯤ ꯁꯤꯗ ꯅꯊꯧ ꯏꯔꯩ ꯂꯩꯇꯈꯩ ꯀꯞꯂꯒ ꯂꯩꯔꯝꯃꯤꯁꯤꯅ ꯀꯩꯗꯧꯔꯤꯕ ꯑꯩ ꯀꯤꯍꯜꯂꯤꯕ ꯀꯥꯏꯗꯣꯏꯔꯣ ꯅꯪꯒꯤꯁꯤꯕꯣ ꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯀꯞꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯅꯪ ꯊꯥꯗꯣꯏ ꯄꯤꯔꯥ ꯊꯥꯡꯂꯕ ꯃꯃꯤꯠ ꯑꯗꯨ ꯂꯝꯖꯤꯡꯕꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯛꯂꯒ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯌꯥꯝꯕꯣ ꯅꯪꯁꯦ ꯊꯃꯣꯏ ꯄꯥꯟꯗꯕ ꯃꯤꯔꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯅ ꯋꯥ ꯉꯥꯡꯉꯤꯗꯣ ꯑꯩꯁꯦ ꯅꯪꯅ ꯎꯕꯗ ꯍꯩꯅꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯄꯦꯟꯅ ꯀꯞꯆꯒꯦ ꯑꯩꯕꯨ ꯑꯌꯦꯠꯄ ꯄꯤꯕꯤꯒꯅꯨ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯗꯣꯏꯗꯨ ꯃꯈꯨꯠ ꯑꯅꯤꯅ ꯃꯃꯥꯏ ꯑꯗꯨ ꯄꯥꯏꯁꯤꯟꯅꯔꯒ ꯃꯈꯣꯜꯗꯤ ꯊꯣꯛꯇ ꯀꯞꯆꯔꯝꯃꯤ ꯂꯝꯖꯤꯡꯕ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯊꯥꯗꯣꯏꯕꯨ ꯊꯦꯝꯖꯟꯅꯤꯡꯕ ꯃꯥꯟꯕ ꯑꯃ ꯄꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯤ ꯇꯧꯐꯝ ꯈꯪꯗꯦ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯏꯊꯥ ꯊꯥꯖꯗꯅ ꯊꯥꯗꯣꯏꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯇꯞꯅ ꯄꯥꯏꯔꯛꯂꯒ ꯀꯞꯀꯅꯨ ꯑꯩ ꯃꯤꯅ ꯀꯞꯄ ꯎꯔꯒ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯊꯥꯗꯣꯏ ꯂꯝꯖꯤꯡꯕꯒꯤ ꯏꯊꯥ ꯊꯥꯖꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯀꯞꯄ ꯇꯣꯛꯂꯒ ꯉꯛꯅ ꯌꯦꯡꯂꯛꯏ ꯂꯝꯖꯤꯡꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯩꯁꯨ ꯃꯤꯅꯤ ꯊꯃꯣꯏ ꯑꯃꯗꯤ ꯄꯥꯜꯂꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯊꯥꯗꯣꯏ ꯑꯃꯨꯛ ꯍꯟꯅ ꯉꯛꯄꯒꯤ ꯃꯑꯣꯡ ꯇꯧꯔꯒ ꯀꯩꯅꯣ ꯌꯥꯝꯕꯣ ꯅꯪꯁꯦ ꯁꯨꯃꯥꯏꯅꯒ ꯅꯣꯛꯄ ꯍꯩꯕ꯭ꯔꯣ ꯂꯝꯖꯤꯡꯕ ꯋꯥꯍꯩꯗꯨꯗ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏ ꯃꯃꯥꯏ ꯑꯗꯨ ꯈꯤꯇꯪ ꯉꯥꯡꯁꯤꯜꯂꯞ ꯇꯧꯏ ꯀꯩꯁꯨ ꯈꯨꯝꯂꯛꯇꯕꯗꯨꯗ ꯊꯥꯗꯣꯏ ꯑꯃꯨꯛ ꯁꯨꯠ ꯇꯧꯔꯛꯏ ꯀꯩꯒꯤꯅꯣ ꯅꯪ ꯀꯞꯄꯤꯗꯤ ꯏꯃꯥꯗꯣ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ ꯄꯥꯕꯨꯡꯁꯨ ꯐꯠꯇꯦ ꯏꯃꯥꯁꯨ ꯐꯠꯇꯦ ꯃꯣꯏ ꯑꯅꯤꯗꯤ ꯃꯆꯥ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕꯒꯤ ꯇꯥꯃꯣꯆꯧ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯀꯅꯥꯗ ꯁꯤꯟꯅꯔꯝꯗꯅ ꯍꯨꯟꯇꯣꯛꯂꯝꯂꯒ ꯊꯅꯝꯂꯤꯕꯅꯣ ꯃꯤꯒꯤ ꯃꯃꯥꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯈꯟꯕꯤꯕ ꯎꯔꯒ ꯑꯩꯒꯤꯗꯤ ꯀꯗꯥꯏ ꯍꯥꯏꯕ ꯋꯥꯍꯪꯗ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯀꯞꯅꯤꯡꯉꯦ ꯌꯥꯝꯕꯨꯡ ꯂꯝꯖꯤꯡꯕ ꯊꯥꯗꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯥꯕꯨ ꯌꯥꯝꯕꯨꯡ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯛꯄ ꯑꯗꯨꯗ ꯊꯃꯣꯏꯗꯨ ꯈꯪꯅ ꯈꯪꯅ ꯅꯥꯔꯛꯏ ꯃꯤꯅꯨꯡꯁꯤ ꯍꯩꯇꯦ ꯍꯥꯏꯔꯤꯕ ꯂꯝꯖꯤꯡꯕꯅ ꯊꯥꯗꯣꯏꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯁꯤꯜꯂꯛꯂꯒ ꯀꯞꯀꯅꯨ ꯑꯩꯒꯤ ꯏꯃꯥꯁꯦ ꯑꯩ ꯈꯛꯇꯒꯤ ꯅꯠꯇꯦ ꯅꯪꯒꯤꯁꯨ ꯏꯃꯥꯅꯤ ꯍꯥꯏꯅ ꯈꯜꯂꯨ ꯑꯗꯨꯝꯅ ꯀꯞꯂꯕꯗꯤ ꯅꯪ ꯅꯁꯥ ꯁꯣꯛꯀꯅꯤ ꯏꯃꯥꯗꯤ ꯌꯥꯝꯅ ꯌꯥꯝꯃꯤ
ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯥꯏꯕ ꯑꯃꯗꯣ ꯑꯗꯨꯗꯤ ꯅꯪꯅ ꯈꯟꯖꯤꯟꯕꯩ ꯋꯥꯅꯤ ꯑꯩꯒꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯤꯒꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯒꯤ ꯏꯃꯥ ꯈꯛꯇꯗ ꯏꯃꯥ ꯀꯧꯒꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯅꯤ ꯑꯇꯣꯞꯄꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯅꯪꯕꯨ ꯄꯣꯛꯆꯕꯤꯅꯤ ꯍꯥꯏꯕ ꯌꯥꯏꯅ ꯇꯟꯖꯥ ꯑꯗꯨꯗ ꯏꯅꯥꯈꯨꯟꯕꯤꯅ ꯏꯃꯨꯡꯂꯣꯝꯗꯒꯤ ꯈꯣꯟꯖꯦꯜ ꯍꯧꯅ ꯍꯥꯏ ꯊꯥꯗꯣꯏ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯏꯃꯥ ꯆꯪꯉꯛꯑꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯍꯧꯏ ꯑꯗꯨꯕꯨ ꯈꯣꯡꯀꯥꯞ 3-4 ꯊꯥꯡꯕꯒ ꯈꯪꯍꯧꯗꯅ ꯂꯝꯖꯤꯡꯕꯅ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯛꯏ ꯊꯥꯗꯣꯏ ꯉꯛꯅ ꯌꯦꯡꯂꯛꯄꯗ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝꯅ ꯏꯪꯒꯤꯠ ꯄꯤꯔꯛꯏ ꯂꯝꯖꯤꯡꯕ ꯃꯇꯧ ꯑꯗꯨꯗ ꯏꯊꯛ ꯊꯛꯀꯅ ꯏꯀꯥꯏꯔꯞ ꯇꯧꯅ ꯅꯪꯅ ꯌꯥꯝꯕꯨꯡ ꯍꯥꯏꯅ ꯀꯧꯕꯗꯣ ꯌꯥꯝ ꯐꯖꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯝꯖꯤꯡꯕꯗꯨ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯇꯐꯤꯡ ꯊꯣꯛꯈ꯭ꯔꯦ ꯊꯥꯗꯣꯏꯗꯤ ꯏꯉꯛ ꯉꯛꯅ ꯃꯌꯥꯗꯨ ꯀꯥꯗꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯏꯅꯥꯈꯨꯟꯕꯤꯕꯨ ꯊꯥꯗꯣꯏꯅ ꯀꯟꯅ ꯀꯦꯕꯤꯔꯤ ꯏꯃꯥꯁꯦ ꯁꯤ ꯑꯣꯏꯗꯤ ꯐꯖꯔꯕ꯭ꯔꯥ ꯌꯦꯡꯉꯣ ꯏꯅꯥꯈꯨꯟꯕꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯂꯒ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯩꯃ ꯁꯤꯕꯨ ꯑꯩꯔꯅꯦ ꯊꯥꯗꯣꯏ ꯁꯤꯗꯤ ꯑꯩꯕꯨ ꯃꯥꯟꯗ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯃꯤ ꯑꯁꯦꯡꯒꯤ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯃꯥꯁꯤ ꯂꯝꯖꯤꯡꯕꯅ ꯊꯧꯁꯥꯗꯅ ꯊꯣꯡꯖꯤꯟ ꯃꯄꯥꯜ ꯑꯗꯨꯗ ꯃꯈꯣꯡ ꯅꯥꯝꯃ ꯐꯛꯂꯥꯡ ꯑꯗꯨꯗ ꯊꯥꯡꯀꯠꯂꯒ ꯃꯈꯨꯠ ꯑꯗꯨ ꯃꯊꯕꯥꯛꯇ ꯄꯨꯟꯁꯤꯟꯅꯔꯒ ꯐꯖꯅꯤ ꯐꯖꯅꯤ ꯀꯦꯕꯤ ꯍꯩꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯀꯦꯕꯤꯔꯕꯅꯤꯅ ꯐꯖꯕꯗ ꯂꯣꯏꯔꯦ ꯅꯪꯕꯨꯗꯤ ꯀꯥꯏꯗꯒꯤ ꯐꯖꯕ ꯃꯁꯛ ꯈꯪꯒꯗꯒꯦ ꯑꯗꯨꯛ ꯃꯁꯛ ꯅꯤꯡꯊꯤꯖꯈ꯭ꯔꯕ ꯏꯃꯥꯟꯅꯕꯤꯒꯤ ꯃꯆꯥꯗꯨꯕꯨ ꯃꯁꯛ ꯊꯤ ꯍꯥꯏꯗꯅ ꯌꯦꯠꯄ ꯉꯝꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯂꯝꯖꯤꯡꯕꯅꯤꯗꯅ ꯊꯥꯗꯣꯏꯁꯨ ꯃꯆꯨ ꯊꯥꯛꯄ ꯌꯥꯎꯁꯤꯜꯂꯛꯏ ꯃꯤꯡꯅ ꯂꯝꯖꯤꯡꯕ ꯀꯥꯏꯅ ꯐꯠꯇꯕ ꯂꯝꯕꯤꯗꯒ ꯂꯝꯖꯤꯡꯅꯗꯤ ꯏꯃꯥꯁꯦ ꯃꯤꯁꯤꯡꯁꯦ ꯐꯖꯅ ꯃꯃꯤꯠꯇꯤ ꯇꯥꯡꯕ ꯃꯈꯩ ꯂꯥꯡꯈꯣꯡꯗ ꯂꯣꯏꯅ ꯇꯥꯈꯤꯗꯧꯕ ꯃꯥꯜꯂꯤ ꯂꯝꯖꯤꯡꯕ ꯋꯥꯗꯤ ꯃꯈꯥ ꯇꯥꯔꯛꯇꯦ ꯑꯗꯨꯕꯨ ꯃꯤꯠ ꯑꯗꯨ ꯀꯥꯔꯞ ꯌꯦꯡꯂꯒ ꯑꯩ ꯆꯥꯒꯨꯝꯕ ꯑꯃ ꯊꯛꯅꯤꯡꯉꯤ ꯅꯁꯥꯅ ꯈꯪꯅ ꯄꯨꯔꯛꯑꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯏꯅꯥꯈꯨꯟꯕꯤ ꯃꯁꯝ ꯑꯗꯨ ꯍꯥꯏꯐꯦꯠ ꯁꯦꯝꯂꯒ ꯊꯥꯗꯣꯏ ꯁꯦ ꯅꯥꯆꯣꯞꯁꯦ ꯆꯤꯟꯁꯤꯜꯂꯛꯑꯣ ꯑꯗꯨꯒ ꯏꯃꯥꯁꯤ ꯆꯠꯅꯕ ꯇꯧꯒꯦ ꯅꯣꯏ ꯌꯥꯝꯕꯨꯡꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯍꯥꯏꯁꯦ ꯅꯪ ꯈꯔ ꯁꯤꯜꯂꯥꯡꯉꯨ ꯃꯇꯝꯒ ꯈꯖꯤꯛ ꯊꯦꯡꯊꯕ ꯊꯣꯛꯂꯕꯗꯤꯅꯦ ꯅꯪꯕꯨ ꯑꯃꯨꯛ ꯊꯤꯅ ꯆꯩꯕꯤꯅꯤ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯅꯥꯈꯨꯟꯕꯤ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯀꯩꯅꯣ ꯈꯔ ꯁꯦꯝꯕ ꯂꯣꯏꯔꯒ ꯊꯥꯗꯣꯏꯗꯨ ꯂꯝꯖꯤꯡꯕꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯊꯣꯡ ꯑꯗꯨ 2-3 ꯊꯤꯟꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯕ ꯀꯧꯕ ꯇꯥꯔꯒꯁꯨ ꯀꯩꯁꯨ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕ ꯊꯣꯡ ꯑꯗꯨ ꯐꯠ ꯏꯟꯈꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕꯗꯨꯗ ꯀꯩꯅꯣ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯁꯥꯍꯨꯝ ꯐꯪꯂꯛꯄꯗꯨꯗ ꯊꯥꯗꯣꯏ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯂꯩꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯂꯝꯖꯤꯡꯕꯅ ꯀꯩꯁꯨ ꯍꯥꯏꯗ ꯊꯥꯗꯣꯏꯕꯨ ꯃꯅꯥꯛ ꯅꯛꯅ ꯆꯤꯡꯁꯤꯜꯂꯒ ꯃꯈꯣꯡ ꯑꯗꯨꯗ ꯀꯨꯟꯁꯤꯜꯂꯒ ꯃꯃꯥꯏ ꯃꯄꯥ ꯅꯛꯅ ꯌꯦꯡꯂꯒ ꯂꯩꯈꯤꯔꯝꯃꯤ ꯊꯥꯗꯣꯏꯅ ꯋꯥꯅ ꯁꯦꯝꯖꯔꯛꯄ ꯆꯥꯅ ꯊꯛꯅꯅꯕ ꯄꯨꯝꯕ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ ꯂꯝꯖꯤꯡꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯥꯗꯣꯏ ꯉꯛꯅ ꯀꯩꯅꯣ ꯌꯥꯝꯕꯣ ꯊꯥꯗꯣ ꯉꯥꯎꯔꯕꯣ ꯅꯪ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯅ ꯊꯣꯛꯍꯟꯕꯅꯤ ꯑꯩꯅ ꯀꯔꯤ ꯂꯥꯟꯕ ꯌꯥꯎꯈ꯭ꯔꯒꯦ ꯂꯝꯖꯤꯡꯕ ꯊꯥꯗꯣꯏꯒꯤ ꯃꯃꯥꯏꯗ ꯇꯥꯔꯤꯕ ꯃꯁꯝ ꯃꯔꯨꯁꯤꯡꯗꯨ ꯌꯦꯞꯈꯠꯄꯤꯔꯒ ꯊꯥꯗꯣꯏ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯗ ꯊꯥꯗꯣꯏ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯅ ꯄꯥꯡꯊꯣꯔꯛꯂꯒ ꯑꯩꯕꯨ ꯊꯥꯗꯣꯏ ꯌꯥꯝꯕꯣ ꯑꯩ ꯃꯗꯨ ꯌꯥꯕ ꯉꯝꯃꯣꯏ ꯅꯪ ꯑꯩ ꯊꯥꯛ ꯌꯥꯝ ꯈꯦꯠꯅꯩ ꯑꯩꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯅꯕ ꯂꯩꯕ ꯃꯤꯅꯥꯏ ꯅꯨꯄꯤꯒꯨꯝꯕꯅꯤ ꯃꯗꯨꯒꯤ ꯋꯥꯍꯩꯗꯣ ꯑꯩꯒꯤ ꯏꯐꯝꯗ ꯍꯥꯏꯕꯤꯒꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯟꯁꯤꯜꯂꯤꯕ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯂꯝꯖꯤꯡꯕꯅ ꯍꯦꯟꯅ ꯀꯣꯟꯁꯤꯟꯗꯨꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯃꯤꯠꯌꯦꯡꯗ ꯇꯞꯅ ꯅꯪꯅꯁꯨ ꯈꯪꯂꯝꯒꯅꯤ ꯑꯩ ꯅꯨꯄꯤ ꯀꯌꯥ ꯍꯩꯅꯗꯦ ꯀꯌꯥꯁꯨ ꯅꯛꯁꯤꯟꯅꯗꯦ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯀꯅꯥꯗꯁꯨ ꯑꯩꯒꯤ ꯊꯃꯣꯏ ꯁꯤꯟꯅꯈꯤꯗ꯭ꯔꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯐꯝꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯔꯛꯄ ꯑꯁꯤꯕꯨ ꯅꯍꯥꯛꯅ ꯃꯤꯔꯥꯏꯕꯤꯒꯦ ꯈꯜꯂꯕꯗꯤ ꯑꯩ ꯌꯥꯝ ꯋꯥꯒꯅꯤ ꯊꯥꯗꯣꯏ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩꯗꯤ ꯌꯥꯝꯕꯨꯡꯕꯨ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏ ꯑꯩꯕꯨ ꯊꯥꯗꯣꯛ ꯑꯩ ꯆꯠꯀꯦ ꯏꯃꯥꯁꯤꯅ ꯈꯪꯈ꯭ꯔꯒ ꯑꯩꯕꯨ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯍꯥꯏꯗꯨꯅ ꯆꯩꯕꯤꯕꯗꯨꯔ ꯄꯥꯝꯂꯤꯕ ꯂꯝꯖꯤꯡꯕ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯍꯣꯜꯂꯝꯂꯤꯕꯗꯨ ꯇꯞꯅ ꯊꯥꯗꯣꯛꯂꯒ ꯑꯃꯨꯛ ꯍꯟꯅꯁꯨ ꯍꯥꯏ ꯑꯩ ꯅꯪꯕు ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯊꯥꯗꯣꯏꯗꯨ ꯊꯃꯣꯏ ꯀꯟꯕꯤ ꯁꯥꯗꯨꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗꯣꯏꯔꯥ ꯊꯣꯡꯖꯤꯟ ꯃꯄꯥꯜ ꯑꯗꯨꯗ ꯅꯥꯀꯟꯗ ꯏꯅꯥꯈꯨꯟꯕꯤꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯥꯗꯣꯏ ꯄꯥꯈꯠꯅ ꯏꯃꯥꯁꯤ ꯏꯅꯥꯈꯨꯟꯕꯤ ꯀꯩꯁꯨ ꯈꯨꯝꯃꯛꯇꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯔꯧ ꯂꯩꯕ ꯃꯤꯠꯌꯦꯡ ꯑꯃ ꯊꯥꯗꯣꯏꯕꯨ ꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯛꯏ ꯊꯥꯗꯣꯏ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯃꯥꯕꯨ ꯂꯥꯛꯇꯅ ꯏꯜꯂꯒ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯕꯗꯤ ꯃꯕꯨꯡꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯥꯎꯈꯨꯝ ꯄꯤꯕꯗ ꯀꯔꯤ ꯍꯦꯟꯖꯤꯟꯈ꯭ꯔꯕ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯃꯑꯣꯡ ꯈꯜꯂꯛꯏ ꯃꯈꯨꯠ ꯑꯗꯨ ꯂꯣꯟꯅꯔꯒ ꯀꯞꯂꯤ ꯏꯃꯥꯁꯤ ꯑꯩ ꯂꯥꯟꯈꯤꯗꯦ ꯑꯩꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯒꯅꯨ ꯌꯥꯝꯕꯨꯡꯒ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯀꯩꯁꯨ ꯐꯠꯇꯕ ꯃꯔꯤ ꯂꯩꯅꯗꯦ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ
ꯏꯅꯥꯈꯨꯟꯕꯤ ꯆꯪꯁꯤꯜꯂꯛꯂꯒ ꯊꯥꯗꯣꯏꯕꯨ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯇꯞꯅ ꯃꯃꯥ ꯑꯃꯅ ꯃꯆꯥ ꯑꯃꯗ ꯊꯦꯝꯖꯤꯟꯕ ꯑꯃꯒꯨꯝꯅ ꯃꯅꯒꯜ ꯑꯗꯨꯗ ꯄꯣꯞ ꯄꯣꯞ ꯊꯥꯕꯤꯔꯒ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯥꯏꯊꯣꯡꯗ, "ꯊꯥꯗꯣꯏ, ꯏꯃꯥꯁꯤꯅ ꯅꯪꯕꯨ ꯑꯗꯨꯝꯅ ꯇꯧꯒꯗꯕ ꯃꯥꯟꯕ꯭ꯔꯅꯦ? ꯅꯪꯅꯕꯨ ꯑꯌꯥꯕ ꯄꯤꯔꯕꯗꯤ ꯏꯃꯥꯁꯤꯅ ꯅꯪꯕу ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯄꯥꯝ꯫ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯏꯃꯥꯁꯤꯅ ꯅꯪꯁꯦ ꯑꯩꯒꯤ ꯍꯥꯏꯕꯗꯣ ꯑꯣꯏꯅꯤꯡꯈ꯭ꯔꯕꯅꯤ꯫ ꯏꯃꯥꯁꯤꯅ ꯑꯃꯨꯛ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯪ ꯌꯥꯝꯕꯨꯡꯒꯤ ꯃꯕꯦꯝꯃ ꯑꯣꯏꯕꯤꯌꯨ ꯊꯥꯗꯣꯏ." ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯗ ꯊꯥꯗꯣꯏꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ꯫ "ꯀꯩꯅꯣ ꯏꯃꯥꯁꯦ, ꯌꯥꯝꯕꯨꯡꯁꯨ ꯏꯃꯥꯁꯤꯁꯨ ꯄꯨꯟꯅ ꯉꯥꯎꯃꯤꯟꯅꯔꯕ꯭ꯔꯣ? ꯌꯨꯝꯁꯤꯗ ꯊꯕꯛ ꯇꯧꯅꯅꯕ ꯂꯩꯕ ꯃꯤꯅꯥꯏ ꯑꯃꯕꯨ ꯀꯝꯗꯧꯅ ꯅꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯃꯤꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ? ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯁꯤꯒꯤ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯍꯟꯕꯗꯤ ꯑꯩ ꯄꯥꯝꯗꯦ." ꯏꯅꯥꯈꯨꯟꯕꯤ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯊꯥꯗꯣꯏꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯒ, "ꯃꯤꯒꯤ ꯋꯥ ꯈꯜꯂꯨꯅꯨ, ꯃꯁꯤꯗꯤ ꯏꯃꯨꯡꯒꯤ ꯑꯣꯏꯕ ꯋꯥꯐꯝꯅꯤ꯫ ꯅꯪꯅꯕꯨ ꯌꯥꯔꯕꯗꯤ ꯏꯃꯥꯁꯤꯒꯤꯗꯤ ꯅꯨꯡꯉꯥꯏꯖꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯅꯦ ꯅꯈꯣꯏ ꯌꯥꯝꯕꯨꯡꯒꯤ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯆꯠꯂꯣ, ꯅꯪ ꯌꯥꯝꯕꯨꯡꯕꯨ ꯊꯦꯝꯂꯨꯆꯣ." ꯊꯥꯗꯣꯏꯅ ꯃꯉꯛꯇꯨ ꯅꯣꯝꯂꯒ ꯉꯝꯂꯣꯏ ꯍꯥꯏꯕꯒꯨꯝ ꯍꯥꯏꯔꯛꯏ꯫ ꯏꯅꯥꯈꯨꯟꯕꯤ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯊꯥꯗꯣꯏꯕꯨ ꯂꯝꯖꯤꯡꯕꯒꯤ ꯀꯥꯗꯨꯗ ꯏꯟꯁꯤꯜꯂꯒ ꯊꯦꯝꯂꯨꯆꯣ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯊꯥꯗꯣꯏ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯀꯞꯄ ꯍꯩꯇꯕ ꯅꯨꯄꯥꯗꯨ ꯊꯃꯣꯏ ꯄꯨꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯆꯪꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯊꯥꯗꯣꯏꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯀꯞꯇꯨꯅ, "ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯑꯕ ꯅꯠꯇ꯭ꯔꯥ?" ꯊꯥꯗꯣꯏ ꯈꯨꯝꯐꯝ ꯈꯪꯗꯦ ꯇꯨꯃꯤꯟ ꯂꯩ꯫ ꯂꯝꯖꯤꯡꯕ ꯀꯞꯅꯣꯛ ꯇꯧꯔꯒ ꯊꯥꯗꯣꯏꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ, "ꯑꯩ ꯊꯥꯖꯩ, ꯅꯪꯁꯦ ꯑꯩꯒꯤ ꯊꯋꯥꯏ, ꯑꯗꯨꯅ ꯁꯣꯏꯗꯅ ꯍꯛꯆꯥꯡ ꯑꯩꯒꯤ ꯅꯥꯛꯇ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ꯫ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯈꯟꯒꯅꯨ." ꯊꯥꯗꯣꯏ ꯀꯞꯂꯒ ꯂꯝꯖꯤꯡꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ, "ꯌꯥꯝꯕꯨꯡ, ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ. ꯐꯥꯎꯔꯛꯈꯤꯕꯅꯤ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯅꯇꯧ ꯀꯌꯥ ꯎꯔꯒ. ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯔꯕ, ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯊꯥꯛ ꯑꯁꯤꯅ ꯅꯐꯝꯗ ꯏꯅꯤꯡꯇꯝꯅ ꯅꯨꯡꯁꯤꯕꯗꯤ ꯉꯝꯗꯦ. ꯃꯤꯅꯣꯛ ꯃꯩꯁꯥꯁꯦ ꯑꯩꯗꯤ ꯌꯥꯝ ꯀꯤꯖꯩ." ꯂꯝꯖꯤꯡꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯕꯤꯌꯨ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ." ꯁꯣꯝꯗ ꯏꯅꯥꯈꯨꯟꯕꯤꯁꯨ ꯃꯆꯥꯅ ꯍꯔꯥꯎꯖꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯕꯨꯡ ꯈꯣꯝꯕꯗ ꯊꯥꯗꯣꯏꯕꯨ ꯃꯃꯧ ꯑꯣꯏꯖꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯥꯏꯀꯩ ꯑꯅꯤꯔꯣꯝ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯆꯝꯅ ꯂꯨꯍꯣꯡꯂꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫